ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ NBS ꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯦꯂꯣꯏ ꯁꯥꯟꯅꯕ ꯏꯇꯥꯎ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯍꯦꯂꯣꯏ ꯁꯥꯟꯅꯕ ꯏꯇꯥꯎ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯉꯥꯡꯁꯤꯡꯅ ꯁꯥꯏꯀꯜ ꯑꯃꯃꯝ ꯊꯧꯔꯒ ꯁ꯭ꯀꯨꯜ ꯀꯥꯅꯔꯛꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯃꯌꯨꯝꯗ ꯍꯟꯖꯟꯅꯤ ꯀꯥꯎ ꯃꯈꯩ ꯋꯥꯊꯤ ꯉꯥꯡꯅꯔꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯈꯥꯗ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯛꯍꯦꯟꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯃꯤꯅꯥꯏꯁꯤꯗ ꯅꯪꯒꯤ ꯁꯔꯨꯛ ꯑꯗꯨꯝ ꯈꯥꯛꯇꯧ ꯂꯩꯔꯦ ꯔꯥꯁꯅ ꯅꯣꯏ ꯑꯅꯤ ꯔꯥꯎꯟ ꯑꯅꯤꯔꯛ ꯁꯨꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯈꯪꯉꯤꯀꯣ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ ꯑꯩ ꯑꯃꯨꯛꯇ ꯆꯤꯡꯒꯦ ꯁꯛꯍꯦꯟꯅ ꯑꯃꯨꯔꯛꯈꯛ ꯍꯦꯟꯕꯁꯤꯗ ꯅꯪꯒꯤ ꯈꯥꯔꯣꯏꯅ ꯄꯥꯈꯠꯇꯅꯒꯁꯨ ꯇꯧꯔꯤꯅꯤ ꯏꯇꯥꯎ ꯄꯨꯡꯗꯣ ꯀꯌꯥ ꯇꯥꯔꯒꯦ ꯔꯥꯁꯅ ꯃꯥꯄꯜ ꯃꯈꯥꯏ ꯇꯥꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯁꯛꯍꯦꯟꯗꯨ ꯈꯨꯝꯂꯝꯗ ꯐꯠ ꯆꯦꯟꯊꯣꯛꯈꯤ ꯅꯤꯡꯊꯧꯁꯨ ꯃꯇꯨꯡꯗ ꯏꯅꯈꯤ ꯑꯗꯨꯕꯨ ꯔꯥꯁꯇꯤ ꯒꯟꯖꯥ ꯃꯈꯥ ꯇꯥꯅ ꯁꯤꯡꯍꯧꯔꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯛꯍꯦꯟ ꯁꯥꯏꯀꯜꯗꯨꯗ ꯊꯧꯕꯣꯏ ꯏꯟꯕꯣꯏ ꯇꯧꯗꯨꯅ ꯂꯝꯄꯥꯛꯇꯨꯒꯤ ꯁꯣꯔꯣꯛ ꯑꯗꯣꯝꯗ ꯊꯣꯛꯂꯛꯂꯤ ꯅꯤꯡꯊꯧꯅ ꯏꯇꯥꯎ ꯕꯂꯥ ꯃꯥꯡꯕꯤꯗꯣ ꯑꯥꯗ ꯁꯥꯏꯀꯜ ꯊꯧꯔꯛꯏ ꯁꯛꯍꯦꯟ ꯃꯉꯛꯀꯗꯣ ꯊꯥꯡꯀꯠꯂꯒ ꯌꯦꯡꯂꯤ ꯁꯤꯟꯊꯣꯏꯕꯤ ꯎꯔꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯒꯟꯖꯥꯒꯤ ꯅꯤꯁꯥꯒ ꯈꯔ ꯄꯥꯟꯕ ꯍꯧꯔꯛꯄꯒ ꯅꯣꯛꯃꯤ ꯇꯧꯅ ꯁꯥꯏꯀꯜꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯩ ꯅꯤꯡꯊꯧꯅ ꯅꯇꯨꯕꯗꯒꯤ ꯁꯤꯅꯦꯒ ꯀꯧꯔꯤꯅꯤ ꯍꯥ ꯁꯥꯏꯀꯜꯒ ꯈꯥꯝꯕꯒ ꯅꯪꯕꯖꯥꯠ ꯅꯠꯇꯦ ꯅꯪ ꯑꯃꯩꯕꯣ ꯅꯨꯄꯤꯗ ꯉꯥꯎꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯌꯥꯕꯤꯔꯛꯑꯕꯨꯗꯤ ꯐꯩ ꯅꯨꯄꯤ ꯃꯃꯥꯡꯁꯤꯗ ꯁꯥꯏꯀꯜꯗꯤ ꯑꯣꯟꯊꯔꯒ ꯅꯌꯥ ꯌꯥꯃꯥꯡ ꯑꯅꯤꯗꯣ ꯇꯦꯛꯂꯗꯤ ꯐꯖꯅꯤ ꯈꯔꯒ ꯅꯨꯄꯤꯅ ꯌꯥꯕꯤꯗ꯭ꯔꯦ ꯅꯇꯨ ꯊꯤꯕ ꯈꯪꯂꯣꯏꯗ ꯁꯤꯟꯊꯣꯏꯕꯤ ꯑꯃꯗꯤ ꯊꯥꯖ ꯁꯥꯏꯀꯜ ꯊꯧꯔꯛꯄꯅ ꯁꯛꯍꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨ ꯌꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯁꯥꯏꯀꯜꯗꯨ ꯐꯩꯅ ꯈꯝꯖꯜꯂꯤ ꯑꯅꯤꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯃꯆꯤꯜ ꯈꯔ ꯀꯟꯕꯤ ꯊꯥꯖꯅ ꯍꯥꯏꯔꯛꯂꯤ ꯊꯥꯖꯅ ꯅꯤꯡꯊꯧ ꯁꯥꯏꯀꯜ ꯈꯝꯃꯝꯒ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯅꯤꯡꯊꯧꯅ ꯏꯆꯜꯂꯤꯕꯦꯝꯃ ꯍꯣꯏꯗꯤ ꯃꯤꯅ ꯉꯥꯏꯈꯣꯒ ꯇꯥꯗ ꯈ ꯍꯦꯛ ꯊꯧꯈꯤꯗꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯏꯗꯤ ꯍꯦꯛꯇ ꯐꯩꯅ ꯈꯥꯝꯅꯕ ꯉꯁꯤꯗꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯠꯄ ꯌꯥꯈꯤꯔꯣꯏꯀꯣ ꯁꯤꯟꯊꯣꯏꯕꯤꯅ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯥꯔꯟ ꯑꯃꯨꯛ ꯇꯧꯕꯤꯔꯛꯑꯅꯨ ꯑꯩꯈꯣꯏꯁꯦ ꯅꯈꯣꯏꯒꯤ ꯅꯤꯁꯥꯒ ꯍꯩꯐꯝ ꯅꯠꯇꯦꯀꯣ ꯍꯟꯗꯣꯛꯑ ꯆꯠꯀꯦ ꯁꯛꯍꯦꯟ ꯁꯤꯟꯊꯣꯏꯕꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯔꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯉꯁꯤ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯁꯤꯟꯊꯣꯏꯕꯤꯅ ꯆꯣ ꯅꯣꯏ ꯃꯍꯥꯗꯦꯕꯗꯨꯗ ꯍꯥꯏꯔꯨꯔꯣ ꯆꯣ ꯒꯟꯖꯥ ꯇꯞꯇꯥꯏ ꯊꯛꯆꯜꯂꯒ ꯁ꯭ꯋꯥꯏꯗ ꯅꯤꯁꯥ ꯈꯥꯏ ꯂꯩꯔꯦ ꯅꯁꯛꯁꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯤꯡꯁꯦꯜ ꯌꯦꯡꯉꯨꯆꯣ ꯒꯟꯖꯥ ꯊꯛꯄꯩ ꯃꯅꯝꯅꯦ ꯏꯔꯨꯖꯗꯕꯒꯤ ꯃꯅꯝꯅꯦ ꯌꯨꯝꯗꯒꯤ ꯆꯥꯛ ꯈꯔ ꯆꯥꯖꯔꯛꯄꯁꯦ ꯂꯣꯏꯅ ꯍꯟꯗꯣꯛꯇꯧꯔꯦ ꯁ꯭ꯋꯥꯏꯗ ꯅꯤꯡꯊꯧꯅ ꯐꯖꯗ꯭ꯔꯦꯍꯦ ꯋꯥꯇꯥ ꯐꯧꯗꯤ ꯁꯤꯟꯊꯣꯏꯕꯤ ꯅꯪ ꯐꯅꯗꯤ ꯀꯨꯏꯔꯝꯃꯅꯤꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯛꯍꯦꯟꯅ ꯂꯨꯝꯖꯔꯛꯏꯁꯦ ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯕ ꯌꯥꯕꯅꯤꯀꯣ ꯏꯅꯦ ꯊꯕꯥꯒꯤ ꯃꯆꯥꯒꯤ ꯁ꯭ꯋꯤꯁꯇꯤ ꯅꯨꯃꯤꯠꯇꯩꯅꯦꯕ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯑꯉꯥꯡꯗꯣ ꯁ꯭ꯀꯨꯜ ꯆꯠꯂꯕꯅꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦꯗꯣ ꯌꯦꯡꯉꯨ ꯁꯤꯟꯊꯣꯏꯕꯤꯅ ꯅꯤꯡꯊꯧ ꯅꯣꯏꯁꯤ ꯌꯨꯝꯗꯒ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯃꯍꯥꯗꯦꯕ ꯅꯤꯡꯂꯤꯁꯤꯕꯣ ꯍꯟꯗꯣꯛꯑꯣ ꯁꯛꯇꯥꯁꯤꯡꯗꯨꯒ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯁꯨ ꯄꯥꯝꯃꯤꯅꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯑꯣꯏꯔꯔꯣꯏ ꯁꯥꯏꯀꯜꯒꯤ ꯏꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧ ꯁꯛꯍꯦꯟ ꯁꯤꯟꯊꯣꯏꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯑꯃꯨꯛ ꯐꯠ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯤ ꯁꯛꯍꯦꯟꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯥꯅ ꯍꯪꯂꯛꯂꯗꯤꯅꯦ ꯅꯃꯧ ꯅꯨꯄꯤ ꯂꯧꯕ ꯆꯠꯀꯦꯅ ꯍꯥꯏꯌꯨ ꯀꯩꯗꯧꯅꯤ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯉꯥꯡꯅꯗꯅ ꯍꯣꯔꯦꯟ ꯍꯦꯛꯇ ꯄꯨꯁꯜꯂꯒꯦ ꯁꯤꯟꯊꯣꯏꯕꯤꯅ ꯗꯥꯁꯛꯍꯦ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯧꯀꯣ ꯑꯩ ꯁꯥꯎꯅꯤꯡꯉꯛꯇꯅ ꯈꯣꯡꯕꯥꯟꯁꯤꯗ ꯊꯧꯗꯗꯣꯏꯅꯤ ꯌꯦꯡꯉꯨ ꯁꯛꯍꯦꯟꯅ ꯈꯣꯡꯕꯥꯟꯗ ꯊꯧꯗꯒꯦꯔꯥ ꯂꯧꯕꯨꯛꯇ ꯊꯧꯗꯒꯦꯔꯥ ꯑꯩ ꯈꯛꯇ ꯇꯨꯗꯧꯁꯨ ꯅꯠꯇꯦ ꯅꯪ ꯊꯣꯛ ꯇꯧꯖꯔꯣ ꯑꯩꯗꯤ ꯌꯥꯖꯔꯦ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗ꯭ꯔꯤꯉꯩ ꯑꯩꯗꯤꯅꯦ ꯁꯨꯡꯈꯨꯝ ꯈꯨꯝꯂꯔꯣꯏ ꯉꯁꯤꯗꯤ ꯅꯣꯏ ꯁ꯭ꯀꯨꯜꯗ ꯑꯩꯁꯨ ꯀꯥꯕ ꯇꯥꯔꯦꯗꯅ ꯁꯤꯟꯊꯣꯏꯕꯤꯅ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯃꯨ ꯁ꯭ꯀꯨꯜ ꯌꯧꯗꯧꯔꯦ ꯍꯥꯏꯕ ꯅꯤꯡꯊꯧ ꯊꯥꯖꯗ ꯍꯥꯏꯔꯛꯂꯤ ꯊꯥꯖ ꯏꯕꯥꯅꯤꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯤꯒꯤꯗꯤ ꯉꯁꯤ ꯄꯨꯟꯁꯤꯜꯂꯅꯤ ꯍꯥꯏꯈ꯭ꯔꯦ ꯊꯥꯖꯅ ꯅꯤꯡꯊꯧ ꯅꯪꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯏꯕꯦꯊꯣꯏꯗꯣ ꯈꯪꯉꯤꯗꯅ ꯃꯗꯨꯅ ꯌꯥꯝꯅ ꯉꯥꯎꯖꯕꯅꯤ ꯃꯗꯨ ꯌꯥꯕꯤꯈ꯭ꯔꯣ ꯅꯤꯡꯊꯧꯅ ꯆꯠꯂꯨꯗ ꯍꯩ ꯑꯣꯛꯄꯤꯗꯨꯕꯨ ꯉꯝꯖꯔꯔꯣꯏ ꯊꯥꯖꯅ ꯅꯤꯡꯊꯧꯒꯁꯨ ꯌꯥꯝ ꯆꯥꯅꯅꯤꯗ ꯅꯤꯡꯊꯧꯅ ꯅꯁꯛ ꯏꯐ ꯐꯖꯔꯗꯅ ꯅꯣꯏꯁꯦ ꯍꯥꯏꯕꯗꯗꯤ ꯌꯥꯅꯤꯡꯗꯦꯅ ꯂꯩꯁꯥꯕꯤꯅꯦꯅ ꯌꯥꯝ ꯆꯥꯎꯊꯣꯛꯏ ꯁꯣꯝꯗꯁꯨ ꯁꯤꯟꯊꯣꯏꯕꯤꯅ ꯐꯔꯦ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯕꯤꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯉꯝꯂꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯌꯥꯔꯦ ꯁꯛꯍꯦꯟꯅ ꯅꯪ ꯋꯥꯇꯥꯁꯤꯗꯤ ꯑꯩꯕꯨ ꯍꯦꯟꯖꯨ ꯅꯍꯥꯗꯧꯅ ꯁꯔꯣꯏ ꯃꯌꯥꯝꯅ ꯆꯥꯊꯣꯟꯒꯤꯁꯤꯅꯤꯅꯦ ꯑꯗꯣ ꯅꯪꯅ ꯂꯥꯏꯔꯣꯡ ꯃꯤꯌꯨꯝ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯇꯅ ꯊꯋꯥꯏ ꯊꯥꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ ꯁꯤꯟꯊꯣꯏꯕꯤꯅ ꯊꯧꯅꯥ ꯐꯕ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯊꯧꯅꯥꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯨꯝꯊꯔꯣ ꯀꯩꯅꯣꯅꯦ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯍꯥꯏꯕ ꯁ꯭ꯀꯨꯜ ꯃꯅꯨꯡ ꯐꯥꯎ ꯑꯗꯨꯝ ꯇꯣꯡꯂꯒꯦ ꯍꯥꯏꯔꯣ ꯁꯛꯍꯦꯟꯅ ꯑꯩ ꯂꯥꯛꯇꯣꯏꯅꯤꯀꯣ ꯁꯤꯟꯊꯣꯏꯕꯤ
si hairaga cycle du dagi fan chong thawi sinthoi bi cycle du school gi gate manung da thousand kri marup ani do school gate maya de lep laga nge hat lai ning thauna itaw kai hainaragi yara bro sagena kai de yabno da lamta thangji gi ahinda la aga ne propose to wi adu redi yani ning thaunga e beragi ni pini he kari kramba propose ko thau no magi du dia amukta tadri nya sagena ma kayam kuina ingon dagi lai lai dana sen ga do yenge namdana koi ge ani do wari sana dana rasna ganja thau mafam adu da lakli rasna kai kana da bada ya suya bi doctor leitre mata mang bani hayengi po leiti kai di lokshi hai bano ai koi pu dagi aina khara lon lo do khang mali po thamang gong do kre ning thauna po ki di amna leida ba shagi wani pakhang ni to risi phurit khau de lupa phong napte tan khre da pakhang ai ge punsi se nupi ne na hairu am te hek yarakte sagena talli duga shuning dri duga kai digi paisa pai ni ge shak ning thauna is ai khoi jadi gyan yam ta budu hair ba nang bu kai shugene kari paisa thoktana sagena ai budi suru shudrini ipagi maram layam se kai dana saki dori bani hayeng laiter kan da suna ba pangal thakli bani rasna noi ni na sen ki dugo yabu yabirak pro sagena yadri phokta na dori bani da ning thauna oi roita adugi saruk mai ba hibam tanarashi sagena asu wathi warem ne mado rasna itaw ma haisina phado mali ai khoi ka do koina nupi thi khangna leiram lidana ado ai khoi bongna mai ba ai ba tanara kane thi ki bani hai sumdawroshi ai khoi mai ba ai bam thi roshi ning thauna nang hai do kana ba ya buwani ne yeng nu rasi ni madu hana sagena noi gi do ai de kaya oinam de ko rasna lakta lause marup ahum do mai ba tom chau gi manak ta laklami mai ba tom chau ma khoi gi sumang da lai khoiram na ba tawrami manak ta nupi amaga anga amaga sulai lai khoiram ba lakpa mali marup ahum do sumang gi machi ama de lep tuna lairami makhoi ahum gi manak ta ni pa ama sanglak mai ba du gi manai oira pa mali nillan hanglak marup hai gadra kana unabi ga dabano kari thabaki lakpano rasna amai ba tom chau gi yum thi jarakpani sida sangona laikai gi mi amana hairakpa madu da changjarakpan nillan hoi mani sidan kai thabaki ojabu hangbude rasna ai khoi se ojabu naraga kari ko mamtang tanage lakpani ojabu na ba yadori bro nillan yani ngakti ngai bi batari haujikta lai khoiram ba hauki bada ngairi sangoi sida pamlaga ngi hangai biro ai loibaga haijarak laki rasu hoi yani swai de sum leijagi nilladu amuk sankri nilla sangki baga sakena hairak lami sakena mai bagi sibo koi chalo sakto kai numi tok tok ai gi mitnara ning thauna sakta aduga mi ga su amung nongari ne ha nangi do ha nang hana mukta nupi ne yana ba sakta sen khoi ngo aduga mi nong ne gi sunok no nupi ne yabi da bai natro side lai se na saktu gai bo lai khuding hek ma ladana sakena nang die kayam fajaradana ning thauna tumine layu ba mi lai khoi mi si udro nami sing du sak sing du phajai su khangi thi su khangi khanglamak da adum ngang ne leim danjadu da gate tu da leina du gari thause lakli madu ubada ma khoi ahum do maya karaga yengi leina ni pa ahum du da high fit yengi no fit tawram laga gari do sumang machi amada khami ning thauna wow kai khubajano asleitri kana gi bala soma biju loi hori korean pi suman basa ai khoi mani production lai bijani ko itaw ai thaja lumatu he rasna yare noi na tu amom leiram na tro madu yana balumo asidi laita bai gitare dana median karan chan ber ko sagena fajabai wani da single di oiram lor hairiba yare fajabadu di yengbai wani ai gi bala man bi sinthoi bi leijare rasna ho adumna thamoi shemudana nupi amane yana ba haina bi lai ngai amu pam sila di bera kadra ning thauna single oiram gera oiram moira simadi haidana di to ro he tanjadu da nillado hum dugi manakta muksang nillana itaw unabu yarani asomangula domda lakpiro rasna ado itaw ko inom ta hangine nillana kari hangi haibno yani hangbi rasna haujikta gari masada lakhiba leisabi du kanano nillana noi gi se kainom ni ko mapa unabala ira machanu pi lumbala ira madi yauri rasna khaningbom khallo ado machanu pi ro oja mai begya nillana hoi mani kana roi ko mi luhongbugi matam leplabani rasna as koi phau koi dringai thamoi kaibana hale hai sagena sakta siga koi rodana noi ni mo haujik yamuna khidaina nillana itaw oire da wakal da manglang sagat pirnu ko ai koina ojagi manakta leijare se masanu pi sigi da maktani ado kana da bani ai gumana leisabi masak phajaba koiba ngambaga nateda rasna
masak faja nupi singse nupa fajabana amta logdabaniko aikhoi thiba ngaktani kana khangba laibak fadana fajaba phangbuso tomchauna mangoldagi kaurakli aine la kaidawragene duda leptana lairabadya la uni noibo ai silai khoirama ma setkadaba wali banina nillana la ila yo jamaiba ahumda su am onsellaga lawhe shomda wari nungairin kaurure marido pulap mangolduda laktuna phami tomchauna kari laire na khoyo humna aibu unaba lakpadiya anabagiro lai khoirmagira natragana sarugiro saru idi mande na khongna khotu yamna phana uriyaba ningthauna oja aikhoi gi se anaba yengba lakpase nati khongkot ka yam pharida tomchauna oho ai bap tare na khoi gi se nupi se magi matang soidan oiramlanina rasna oja mai basi haidi haibazan ko yengba ta khangeba tomchauna hoi sa thagat padi nati khara dum hai batara adugi ngak ta sunate da na khoi na sak sing du nupi na yaga ba sakta oidina ningthauna as oja mai baksi di dai ta kai ba pire sakhara thi ba sida upai laiman da badi go jabu thi jerak pani tomchauna ibungo nupi hai sidina phajaba da ngawuni ne he nupi khakta nati ne nupa ai khoi su phajaba ubada yengningi ne sumdro ai hai se yengning bani da rasna hoi oja yengningi hausiktasu isanupido yengbada yaungchiniga kaujaribani dong ngangan baras du bab horo dadana fat haidokloi khangning senglaktuna amuk semdorai ojagi isanupi sisu phajai haige tawunida soibani ningthauna nakalldagi lotna khujinna siglakli tomchauna phajabani mapa ai laudana isanupi marimak loina phajabani ko rasna ojagi isanupi se mariro tomchauna hoi mani ne hauzik la halakhi biduna ne ani ne makha taba ahumdusu laisabi loi phare ansibudi hantak hongdore rastu mathanda soli masanu pione lomuna phadui salanya tomchauna mo makha tarakli ai samari ni adusu nupi ngakta pui nupa amade yaude aduna hayengwai ai gi sumatik saba phaba iya thiri banina nakhoi gi namana baga leiradina khara hairauko rasna ojamai ba nasai khoi gumbadi yararoidro tomchauna nakhoi ohumdi pamde ne nasak singdu su ganja da laisuba mi mali ne aina pamlo su isa nupina yaning sakta chende ne rasna as olai wai shiri kitangi kai to he ningthauna ojamai ba wari se amarom da satkidawre rasna amutang ai khonoi gi somda formula tar kadoro kan sida pharak amuk phurakinu ko tomchauna i he ai de nakhoi na lakwaga wari loina kawre kana rasna oja mai ba makhadum takisi tomchauna nupi koi bada khwaidi ge nungai base heloi nupi koi basini na karigumba haitraba nadum ngauduna phaidana chala ningthauna kamai koi dino ja film da kai kuna hingnung yai da thoglaga mantra solaga thogka ko dumaina thoglap toiro tomchauna karino haisiba ningthauna oja mai ba film da kai kuna solidana sumaina ga haikaka leikaka mula sakenbi thawai mirel sumatpi malang tarang phauna sakphan nairibi sun tarang dagi mit tarang phauna ro phang ku mi lai su kan adumaina kainom solaga artina tholakpado tomchau noklaga nungairi ni noi wari siswa ei madudine cinema drama gi wari ni ne real life sida di kadai di yarani ge noina pamladina ai takpi aduga ne ngauna phaina chakhradi aidi kanba ngamloi ko rasna iyam nungaire madugi mantra do takpi de yadabani ko chamaiba ai khoi soidana mai pakna bo anajagi ojage wa mansu matik sana pijagi sai makai tuminna lairamba sakhena hayakli noi gi se ai gi nupi yana ba mai ba unabala aga kaide oroi paroi da heloi pha wari impu selaino salusila hoi aina lamta thangje hingdo madu oina ngai jaruragi ningthong amuk tangai ko baitaw nangi nupi du soi khoi miam sangdana yana ba semlo loire keno laki laga lemna hanbaga yaro nupira mantra ramadi lawredon rasamadi tomchau heloi kokthokpai matang da wari kanna sanaram tomchau ya sanglakpagi matam natragana na ahingong yaida tawgatabani namit jongba matam da su tawbudi yai adubu masi kaya mai pakandi ahingi matam sinanya khaidigi phaba matam ras adu jamaiba kari poti sangani ai khoi ahummak adum pullaga kawbudi yarudu tomchau yade nakhoi amakak oigatabani anakpada but saragane lona leibadi yani karigoma nakhoi ahumgi marakta amana sanabada mahaksi heloi nupi aduna bukhigadaba miwong mawong malabadine kalhauba yagani
ꯅꯤꯡꯊꯧꯅ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯃꯗꯤ ꯃꯟꯇ꯭ꯔꯁꯤꯡꯗꯨ ꯁꯦꯝꯃꯗ ꯏꯔꯒ ꯄꯤꯕꯤꯔꯛꯎ ꯇꯣꯝꯆꯧꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯅꯦ ꯊꯕꯛ ꯃꯥꯏ ꯄꯥꯛꯇ꯭ꯔꯒ ꯑꯩ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯇꯣꯝꯆꯧꯅ ꯆꯦ ꯑꯃꯗ ꯐꯖꯅ ꯏꯗꯨꯅ ꯄꯤꯔꯝꯃꯤ ꯅꯤꯜꯂꯅ ꯏꯇꯥꯎ ꯅꯣꯏꯒꯤ ꯊꯕꯛꯁꯤꯕꯨ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯑꯗꯣ ꯊꯕꯛꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯗꯤ ꯑꯃꯨꯛ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯈꯣꯀꯣ ꯅꯤꯡꯊꯧꯅ ꯍꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯇꯥꯎ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯛꯌꯦꯡꯁꯦ ꯃꯍꯥꯛꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯕ ꯅꯨꯄꯤꯗꯣ ꯈꯔ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏ ꯅꯨꯄꯤꯗꯨꯅ ꯁꯨꯡꯌꯥ ꯌꯥꯔꯛꯇꯕ ꯊꯤꯅ ꯈꯔ ꯉꯥꯡꯂꯝꯅ ꯆꯠꯈꯤꯕꯒꯨꯝꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯥꯏꯕꯒ ꯇꯥꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯪꯒꯦꯅ ꯂꯥꯛꯆꯕꯅꯤ ꯇꯣꯝꯆꯧ ꯁꯛꯍꯦꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ ꯏꯕꯨꯡꯉꯣ ꯁꯤꯔꯥ ꯑꯗꯣ ꯁꯛꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯊꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯒꯟꯖꯥꯒ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯕ꯭ꯔꯣ ꯅꯃꯥꯏꯒꯗꯨꯕꯨ ꯕꯪ ꯕꯪ ꯂꯥꯎꯔꯗꯅ ꯑꯄꯪꯕ ꯑꯉꯥꯡꯕꯨ ꯃꯥꯜꯂꯤꯅꯦ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯇꯨ ꯁꯛꯍꯦꯟꯗ ꯅꯣꯛꯁꯜꯂꯤ ꯁꯛꯍꯦꯟꯅ ꯅꯣꯏ ꯑꯅꯤꯅ ꯀꯔꯦꯝꯅꯔꯒꯅꯣ ꯏꯊꯣ ꯅꯕꯥꯅꯤꯗꯤ ꯐꯖꯔꯤꯁꯤꯔꯣ ꯍꯥ ꯔꯥꯖꯅ ꯀꯔꯦꯝꯅꯕ ꯅꯠꯇꯦꯗ ꯅꯪꯅ ꯐꯖꯕ ꯁꯥꯔꯤꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯛꯏꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯑꯗꯨꯒꯤ ꯅꯣꯛꯅꯤꯡꯕ ꯅꯤꯡꯊꯧꯅ ꯌꯥꯝ ꯍꯥꯏꯖꯤꯟꯕꯤꯔꯨꯅꯨꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯦꯔꯣꯅꯤꯅ ꯂꯩꯖꯔꯤꯕꯅꯤ ꯇꯣꯝꯆꯧꯅ ꯑꯗꯨ ꯐꯔꯦꯅꯦ ꯊꯕꯛꯁꯤ ꯐꯖꯅ ꯇꯧꯀꯣ ꯁꯣꯏꯕ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯔꯥꯖꯅ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯦ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯒꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯆꯥꯁꯤ ꯍꯥꯏꯗꯅ ꯔꯥꯖ ꯍꯣꯏꯗ ꯌꯦꯟ ꯊꯣꯡꯂꯝꯃꯤ ꯔꯥꯖꯅ ꯇꯤꯜꯍꯧ ꯆꯅꯝ ꯀꯟꯅ ꯁꯦꯝꯂꯤ ꯁꯛꯍꯦꯟ ꯒ꯭ꯌꯥꯁꯇꯨ ꯈꯥꯡ ꯊꯥꯡꯒꯠꯇꯨꯅ ꯑꯦꯟꯁꯥꯡꯗꯨ ꯊꯣꯡꯅꯕ ꯇꯧꯔꯤ ꯅꯤꯡꯊꯧꯗꯤ ꯃꯔꯨꯞ ꯑꯅꯤꯅ ꯁꯦꯝꯂꯤꯕꯒꯗꯨ ꯌꯥꯎꯗꯈꯩ ꯉꯁꯥꯏ ꯇꯣꯝꯆꯧꯅ ꯆꯦꯗ ꯏꯔꯛꯈꯤꯕ ꯃꯟꯇ꯭ꯔꯁꯤꯡꯗꯨ ꯀꯟꯅ ꯄꯥꯗꯨꯅ ꯂꯩꯔꯤ ꯃꯆꯤꯟꯗ ꯃꯥꯏꯕꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯒ ꯑꯃꯨꯛꯁꯨ ꯁꯦꯝꯗꯨꯅ ꯁꯣꯜꯂꯤ ꯔꯥꯖ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯇꯞꯊꯔꯒ ꯁꯥꯕ ꯁꯪꯇꯞ ꯃꯆꯥ ꯑꯗꯨꯗ ꯑꯦꯟꯁꯥꯡꯗꯨ ꯊꯣꯡꯕꯅꯤ ꯔꯥꯖ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯥꯏꯇꯤꯟ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯕ ꯏꯃꯨꯡꯅꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯁꯥ ꯌꯦꯟꯒ ꯊꯣꯡꯍꯟꯗꯦ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯤ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯔꯥꯖꯅ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯔꯛꯂꯤ ꯏꯃꯥ ꯁꯥ ꯃꯔꯣꯏ ꯈꯤꯇ ꯄꯤꯕꯤꯔꯝꯃꯣ ꯃꯣꯔꯣꯛꯅꯅꯦ ꯎꯆꯤ ꯃꯊꯤ ꯍꯥꯏꯕ꯭ꯔꯥ ꯍꯨꯏ ꯃꯊꯤ ꯍꯥꯏꯕ꯭ꯔꯥ ꯁꯤꯁꯨ ꯌꯥꯝꯂꯝꯗ꯭ꯔꯦ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯝꯇ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯔꯥꯖꯅ ꯍꯟꯖꯤꯟ ꯀꯧꯔꯤ ꯏꯃꯥ ꯃꯅꯥ ꯄꯪꯂꯕ꯭ꯔꯥ ꯈꯪꯗꯦꯅꯤ ꯁꯨꯡꯈꯨꯝ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯄꯨꯔꯅꯤꯃꯥꯅ ꯂꯧꯔꯛꯏ ꯍꯣ ꯀꯔꯤꯅꯣ ꯑꯇꯣꯝꯕ ꯑꯩ ꯅꯕꯣꯛꯀꯤ ꯆꯥꯛ ꯄꯤꯖꯔꯤꯅꯦ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯂꯧꯕ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯎꯔꯧ ꯊꯔꯧꯗꯨꯅ ꯇꯧꯔꯤꯗꯨꯕꯣ ꯔꯥꯖ ꯃꯃꯥꯅ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯈꯨꯝꯂꯛꯄꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯃꯩꯁꯨ ꯊꯥꯟꯗꯕꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯥꯟꯗꯨꯅ ꯌꯦꯡꯂꯤ ꯁꯛꯍꯦꯟꯅ ꯀꯔꯥꯏꯗꯅꯣ ꯑꯃꯨꯛ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯇꯤꯜꯍꯧꯁꯦ ꯈꯣꯛꯄ ꯂꯣꯏꯔꯝꯗꯈꯩ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯁꯣꯝꯗ ꯊꯥꯎ ꯁꯥꯔꯀꯥꯟꯗꯀꯣ ꯑꯃꯁꯤꯅ ꯀꯔꯤꯝꯇꯒ ꯌꯥꯎꯗꯈꯩ ꯍꯣꯔꯦꯟ ꯆꯥꯕꯗꯤ ꯃꯥꯅ ꯆꯥꯒꯦ ꯍꯥꯏꯅꯤꯅꯦ ꯃꯆꯤꯜ ꯑꯇꯨꯝꯕꯁꯤꯗ ꯎꯃꯣꯔꯣꯛꯁꯦ ꯍꯦꯛ ꯅꯝꯁꯤꯟꯕ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯀꯤꯡꯅꯕꯨ ꯊꯕꯛ ꯁꯨꯏ ꯍꯥꯏꯕ꯭ꯔꯣ ꯏꯅꯥꯏ ꯅꯣꯏ ꯃꯌꯥꯝ ꯂꯩꯅ ꯑꯩꯅ ꯀꯩꯗꯧ ꯊꯕꯛ ꯇꯧꯖꯔꯨꯅꯤꯒꯦ ꯄ꯭ꯔꯣꯞ ꯂꯣꯏꯁꯤꯜꯂꯣ ꯊꯕꯛ ꯊꯦꯡꯈꯤꯅꯕꯅꯤ ꯁꯛꯍꯦꯟꯅ ꯂꯣꯏꯁꯟꯅꯤꯕ ꯑꯃꯁꯤꯅ ꯌꯦꯅꯈꯥꯁꯤꯗ ꯀꯔꯤ ꯊꯤꯕꯅꯣ ꯈꯪꯗꯦ ꯁꯣꯝꯗꯅ ꯈꯥꯡꯁꯦ ꯁꯥꯖꯜꯂꯛꯏ ꯄꯨꯂꯞ ꯊꯥꯎ ꯍꯥꯞꯇꯕꯤ ꯍꯩꯖꯤꯜꯂꯝꯃꯒꯅꯦ ꯍꯦꯛ ꯆꯠꯈꯤꯕ ꯁꯣꯝꯗꯅ ꯔꯥꯖꯇꯣ ꯑꯃꯝꯕꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕꯗꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯉꯥꯡꯅꯍꯧꯔꯤꯕꯗꯨ ꯃꯍꯥꯛ ꯇꯥꯗ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯇꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯇꯥꯜꯂꯛꯄꯗ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯔꯥꯖꯅ ꯕꯥꯞ ꯑꯣꯏꯍꯧꯗ ꯀꯧꯔꯤ ꯀꯅꯥꯅꯣꯅꯦ ꯎꯊꯛꯇꯨꯗ ꯅꯠꯇ꯭ꯔꯗꯤ ꯇꯣꯡꯐꯝ ꯂꯩꯇꯗꯧꯅ ꯇꯥꯔꯒꯅ ꯈ꯭ꯋꯥꯡꯒꯗꯨ ꯇꯦꯛꯄ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯅꯨꯄꯤꯗꯨꯅ ꯇꯥꯔꯛꯑꯣꯌꯦ ꯑꯩꯅ ꯆꯣꯡꯊꯔꯛꯑꯁꯨ ꯇꯦꯛꯑꯣꯏ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯉꯁꯥꯏꯗꯩ ꯑꯩꯕꯨ ꯄꯪꯀꯧꯗ ꯀꯧꯔꯤꯁꯦ ꯍꯥ ꯔꯥꯖꯁꯤꯡꯅ ꯅꯪꯗꯤ ꯀꯅꯥꯅ ꯀꯧꯔꯤꯕ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯅꯣꯏꯅ ꯀꯧꯗꯅ ꯑꯩꯁꯦ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯣꯏꯅ ꯊꯣꯡꯂꯤꯕ ꯃꯅꯝꯗꯣ ꯍꯩꯅꯃꯟꯗꯕꯗꯒꯤ ꯑꯩꯁꯦ ꯁ꯭ꯋꯥꯏꯗ ꯆꯦꯟꯊꯣꯛꯂꯒ ꯈꯥꯡꯂꯕꯅꯤ ꯀꯩꯒꯤꯅꯣ ꯆꯒꯠ ꯁꯨꯝ ꯀꯧ ꯂꯩꯗꯨꯕꯣ ꯅꯃꯥꯟꯅꯕꯗꯣ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯌꯨ ꯑꯩꯅꯦ ꯅꯥꯀꯣꯡꯁꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯕ ꯔꯥꯖꯇꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯤ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯔꯛꯂꯤ ꯅꯁꯛ ꯏꯐ ꯐꯖꯉꯩ ꯇꯥꯕ ꯇꯥꯔꯦꯃꯤ ꯅꯪꯕꯣ ꯀꯨꯝꯊꯔꯣ ꯃꯈꯥꯁꯤꯗ ꯋꯥꯔꯤ ꯁꯥꯁꯦꯕ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯅꯤꯡꯗ꯭ꯔꯁꯨ IG ꯑꯦꯀꯥꯎꯟꯠꯂ FB ꯑꯦꯀꯥꯎꯟꯠꯂ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯝꯃꯣ ꯅꯪ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯏꯁ ꯀꯩ ꯅꯨꯄꯥꯅꯦꯒꯦ ꯌꯥꯝꯅ ꯉꯝꯃꯦꯗ ꯅꯁꯛ ꯅꯁꯥꯁꯨ ꯈꯪꯗꯕ ꯅꯉꯣꯟꯗ ꯑꯩꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯠꯒ ꯍꯥꯏꯗꯣꯛ ꯇꯥꯔꯦꯅꯦ ꯍꯥ ꯆꯠꯂꯣ ꯅꯁꯛꯇꯣ ꯑꯃꯨꯛꯇ ꯃꯤꯡꯁꯦꯜ ꯌꯦꯡꯉꯨꯆꯣ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯊꯤꯔꯁꯨ ꯐꯖꯕ ꯌꯥꯝ ꯄꯥꯝꯕ ꯖꯥꯠꯅꯤ ꯔꯥꯖꯅ ꯊꯤꯗꯕꯅꯤ ꯍꯥꯏꯗꯦ ꯐꯖꯕꯅꯤ ꯑꯗꯨ ꯅꯪ ꯐꯖꯩ ꯑꯗꯨ ꯅꯝꯕꯔꯗꯣ ꯃꯗꯨ ꯑꯣꯏꯅ ꯄꯤꯔꯁꯨ ꯌꯥꯏ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯅꯨꯄꯥꯅꯣ ꯅꯪꯕꯣ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗꯦꯝꯅꯦ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯒ ꯑꯩꯈꯣꯏꯒꯗꯤ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕ ꯌꯥꯗꯤꯌꯦ ꯑꯄꯪꯕꯧ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯅꯁꯛ ꯊꯤꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦ
ꯅꯪꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯅꯅꯦ ꯍꯟꯗꯛꯀꯤ ꯂꯝꯇꯥ ꯊꯥꯡꯖ ꯑꯍꯥꯟꯕꯁꯦ ꯃꯁꯤꯗ ꯅꯈꯣꯏꯒꯤ ꯃꯪ ꯃꯅꯥꯛꯀꯤ ꯎꯀꯨ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯒ ꯉꯥꯏꯌꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯥꯛꯂꯗꯕꯅꯤ ꯃꯗꯨꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯍꯧꯔꯣ ꯔꯥꯖꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯕꯨ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣꯗ ꯐꯖꯕꯤ ꯅꯪ ꯀꯣꯏꯒꯦ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦꯁꯦ ꯅꯪ ꯀꯣꯏꯔꯅꯤ ꯅꯝꯕꯔ ꯄꯤꯔꯝꯗ꯭ꯔꯤꯈꯩ ꯆꯠꯄꯒ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯣ ꯑꯩꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯑꯃꯨꯛ ꯇꯥꯔꯛꯄ ꯇꯥꯔꯦꯅꯦ ꯁꯣꯝꯗꯅ ꯔꯥꯖ ꯁꯨꯡꯆꯪ ꯆꯪꯉꯛꯃꯟꯗꯕꯗꯨꯗ ꯃꯔꯨꯞ ꯑꯅꯤꯗꯣ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯔꯥꯖ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯨꯗ ꯃꯔꯨꯞ ꯑꯅꯤꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯪꯒꯜ ꯑꯗꯨꯗ ꯁꯛ ꯍꯦꯟꯅ ꯄꯣꯞ ꯊꯥꯏ ꯔꯥꯖꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯛꯂꯒ ꯍꯥꯏꯔꯛꯏ ꯃꯤꯅꯥꯏꯁꯤꯗꯤ ꯈꯪꯉꯤꯅꯦ ꯏꯔꯦꯟꯖꯅ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯁꯛꯍꯦꯅ ꯃꯆꯤꯟꯒ ꯊꯤꯔꯩꯅꯦꯁꯦ ꯉꯁꯥꯏꯉꯩ ꯀꯧꯕꯗꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯧ ꯑꯩꯈꯣꯏꯅꯤꯅ ꯀꯧꯔꯤꯁꯦ ꯇꯤꯜꯍꯧ ꯁꯦꯝꯂꯝꯗꯕꯗꯒꯤ ꯃꯥꯡꯈ꯭ꯔꯦꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯀꯔꯝꯕ ꯅꯇꯨ ꯑꯔꯣꯟꯕꯅꯣ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥ ꯂꯩꯔꯝꯃꯤꯗꯨꯕꯣ ꯔꯥꯖꯅ ꯅꯨꯄꯤ ꯄꯜꯂꯛꯄꯗꯨꯗ ꯍꯦꯂꯣꯏ ꯅꯨꯄꯤꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯎꯊꯛꯇꯨꯗ ꯌꯦꯡꯈꯠꯄꯗꯗꯤ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯔꯥꯖꯅ ꯑꯌꯥ ꯑꯩ ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯃꯉꯛꯇꯣ ꯀꯣꯏꯔꯩ ꯂꯩꯗꯅ ꯌꯦꯡꯉꯤ ꯅꯤꯡꯊꯧꯅ ꯀꯥꯏꯗꯤ ꯅꯨꯄꯤꯅꯣ ꯋꯥꯄꯜ ꯃꯔꯛꯁꯤꯗꯕꯣ ꯅꯪ ꯑꯃ ꯏꯕꯣ ꯂꯣꯏꯍꯧꯔꯕꯅꯦ ꯍꯥꯕꯤꯔꯣ ꯌꯥꯔꯅꯤ ꯊꯕꯛ ꯊꯦꯡꯕ ꯇꯥꯔꯦ ꯆꯠꯁꯜꯂꯛꯑꯣ ꯔꯥꯖꯇꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯃꯈꯣꯏꯒꯤ ꯑꯦꯟꯁꯥꯡ ꯊꯣꯡꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯂꯦꯜꯂꯝꯃꯤ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯧꯅ ꯏꯇꯥꯎ ꯄꯨꯡꯁꯤ ꯌꯥꯔꯛꯄꯗꯤ ꯌꯥꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯔꯥꯖꯅ ꯊꯣꯛꯄꯗꯤ ꯌꯥꯔꯅꯤ ꯑꯗꯣ ꯀꯔꯥꯏꯋꯥꯏꯗ ꯇꯧꯁꯤ ꯍꯥꯏꯅꯣ ꯅꯤꯡꯊꯧꯅ ꯑꯣꯖꯥ ꯃꯥꯏꯕꯗ ꯑꯗꯨꯗꯤ ꯍꯪꯍꯧꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤ ꯑꯗꯣ ꯐꯤꯜꯝꯗ ꯀꯥꯏꯀꯨꯅ ꯀꯧꯕꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗꯅꯤꯅꯦ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯇꯨꯔꯦꯟꯗꯣ ꯑꯗꯨꯗ ꯆꯠꯂꯁꯤ ꯔꯥꯖꯅ ꯍꯣꯏ ꯃꯩꯈꯦꯠꯀ ꯈꯣꯏꯖꯨ ꯂꯩꯈꯥꯡꯕꯗꯣ ꯄꯥꯏꯔꯛꯎꯀꯣ ꯍꯣꯔꯦꯟ ꯅꯪ ꯀꯔꯤꯒꯨꯝꯕ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯄꯨꯈꯤꯒꯦ ꯇꯧꯕꯗꯅꯦ ꯑꯩꯈꯣꯏꯅ ꯐꯥꯎꯗꯧꯔꯤꯕ ꯁꯛꯍꯦꯅ ꯅꯣꯏ ꯑꯅꯤꯒꯤ ꯊꯕꯛꯁꯦ ꯑꯩꯗꯤ ꯌꯥꯎꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯣꯏꯗꯧꯁꯨ ꯃꯥꯟ ꯍꯦꯛ ꯃꯥꯟꯗꯦ ꯍꯩ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯆꯠꯇꯣꯏꯁꯦ ꯅꯤꯡꯊꯧꯅ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨ ꯂꯩꯇꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛ ꯇꯤꯟꯅꯕꯁꯤꯗ ꯇꯣꯉꯥꯟ ꯑꯃꯨꯛ ꯇꯥꯔꯛꯀꯅꯨꯀꯣ ꯁꯛꯍꯦꯅ ꯄꯨꯛ ꯐꯠꯇꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕ ꯍꯣꯔꯦꯟ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯏꯪꯈ꯭ꯔꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯇꯜꯂꯤꯅꯦ ꯅꯤꯡꯊꯧꯅ ꯌꯥꯔꯦ ꯅꯪ ꯇꯜꯂꯒꯅ ꯂꯩꯍꯧꯔꯣ ꯔꯥꯖ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯠꯂꯒꯦ ꯁꯛꯍꯦꯟ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯃꯥꯅ ꯃꯍꯥꯡ ꯊꯥꯔꯒ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗꯨ ꯌꯧꯔꯛꯂꯦ ꯑꯍꯨꯝꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯨꯏꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯝꯃꯤ ꯍꯨꯏꯅ ꯀꯞꯄ ꯃꯥꯟꯅ ꯈꯣꯡꯕꯗꯨꯗ ꯔꯥꯖꯅ ꯍꯥꯏꯔꯛꯂꯦ ꯔꯥꯖꯅ ꯀꯩꯅꯣ ꯏꯇꯥꯎ ꯍꯨꯏꯁꯦ ꯀꯞꯄꯤꯔꯣ ꯈꯣꯡꯂꯤꯔꯣ ꯅꯤꯡꯊꯧꯅ ꯈꯪꯗꯦꯍꯦ ꯑꯩꯁꯨ ꯀꯞꯄ ꯃꯥꯜꯂꯦ ꯔꯥꯖꯅ ꯍꯨꯏꯅ ꯀꯞꯂꯗꯤ ꯃꯃꯤꯠꯇ ꯂꯥꯏ ꯎꯏ ꯍꯥꯏꯕꯅꯤꯀꯣ ꯅꯤꯡꯊꯧꯅ ꯇꯧꯗꯣꯏꯕ ꯊꯕꯛꯁꯤꯒ ꯁꯛꯍꯦꯅ ꯀꯤꯔꯤꯗꯨꯒ ꯍꯦꯂꯣꯏ ꯀꯧꯊꯣꯛꯅꯩꯌꯦ ꯉꯝꯃꯣꯏꯗ ꯑꯣꯏꯔꯗꯤ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯆꯠꯂꯁꯨ ꯌꯥꯝ ꯊꯨꯅ ꯔꯥꯖ ꯑꯩꯈꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯈꯤ ꯇꯨꯔꯦꯟ ꯃꯄꯥꯜꯗꯨꯗ ꯅꯤꯡꯊꯧꯁꯨ ꯉꯁꯥꯏ ꯃꯥꯏꯕꯅ ꯏꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯊꯝꯂꯒ ꯆꯦꯗꯨ ꯄꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤ ꯔꯥꯖ ꯑꯃꯗꯤ ꯅꯤꯡꯊꯧ ꯇꯨꯔꯦꯜꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯨꯏꯁꯨ ꯀꯟꯅ ꯈꯣꯡꯂꯤ ꯄꯨꯡꯗꯨꯁꯨ 12 ꯇꯥꯔꯛꯀꯗꯧꯔꯕꯅꯤ ꯃꯤꯅꯤꯠ 10 ꯈꯛꯇ ꯉꯥꯏꯔꯛꯂꯤ ꯅꯤꯡꯊꯧ ꯆꯦꯗꯨ ꯄꯨꯊꯣꯛꯇꯨꯅ ꯈꯨꯕꯥꯛ ꯑꯗꯨ ꯑꯍꯨꯝꯂꯛ ꯈꯨꯔꯒ ꯁꯣꯟꯕ ꯍꯧꯏ ꯁꯣꯝꯗꯅ ꯔꯥꯖꯅ ꯏꯇꯥꯎ ꯃꯥꯒꯤꯁꯦ ꯃꯥꯟꯗꯤ ꯃꯥꯜꯂꯦꯍꯦ ꯑꯗꯨ ꯊꯣꯛꯂꯛꯄꯗꯤ ꯁꯨꯡꯎ ꯎꯗꯦꯅꯦ ꯅꯪ ꯎꯕ꯭ꯔꯣ ꯁꯛꯍꯦꯅ ꯑꯩꯁꯨ ꯎꯗꯦꯗ ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏ ꯔꯥꯖꯅ ꯊꯦꯡꯅꯈꯤꯕ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨ ꯇꯨꯔꯦꯜ ꯋꯥꯡꯃꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯃ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯉꯥꯏꯍꯥꯛ ꯊꯛꯀꯠꯈꯤꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯗꯦ ꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯍꯦꯛ ꯃꯥꯡ ꯑꯣꯏꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗꯨꯗ ꯊꯣꯛꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯑꯀꯤꯕ ꯄꯥꯈꯠꯄ ꯄꯣꯛꯂꯛꯂꯝꯃꯤ ꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯏꯌꯥꯔꯐꯣꯟ ꯃꯆꯥꯗꯨꯗꯒꯤ ꯔꯥꯖꯅ ꯍꯥꯏꯔꯛꯂꯤ ꯏꯇꯥꯎ ꯄꯥꯈꯠꯄ ꯌꯥꯗꯦꯀꯣ ꯅꯪꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯋꯥꯔꯤ ꯁꯥꯖꯤꯜꯂꯣ ꯅꯁꯥꯗꯨ ꯀꯤꯕ ꯎꯠꯂꯨꯔꯗꯤꯅꯦ ꯌꯥꯔꯔꯣꯏ ꯗꯥꯛꯇꯔ ꯍꯦꯃꯨꯒꯤ ꯀꯩꯀꯨ ꯅꯤꯡꯁꯤꯡꯉꯨ ꯀꯩꯇꯥꯎ ꯅꯤꯡꯊꯧ ꯁꯣꯗꯨ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯇꯨꯅ ꯑꯀꯤꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤꯉꯩ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯀꯥꯡꯕꯨꯁꯤꯅ ꯆꯒꯠ ꯁꯨꯝ ꯀꯧꯔꯛꯏꯁꯤꯕꯣ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯧ ꯋꯥꯠꯂꯤꯒꯦ ꯑꯩꯅꯦ ꯐꯣꯟꯒ ꯄꯥꯏꯗꯦꯀꯣ ꯅꯤꯡꯊꯧꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯀꯧꯔꯒ ꯍꯦꯂꯣꯏꯁꯨ ꯐꯣꯟꯒ ꯄꯥꯏꯕ꯭ꯔꯣ ꯍꯥꯏꯁꯦ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯀꯥꯏꯗꯩ ꯐꯣꯟꯅꯣ ꯍꯥꯏꯗꯧ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯑꯩꯁꯦ ꯑꯁꯣꯝꯗ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯍꯧꯔꯤꯕꯅꯤ ꯃꯥꯏꯕ ꯑꯉꯥꯎꯕ ꯑꯃꯒꯤ ꯄꯥꯈꯣꯜ ꯂꯩꯍꯧꯔꯤꯕꯅꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯅꯪꯗꯤ ꯅꯁꯛ ꯌꯥꯝ ꯐꯖꯩ ꯑꯩꯒ ꯀꯣꯏꯅꯔꯁꯤ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯅꯈꯣꯏ ꯀꯥꯡꯕꯨꯁꯤꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ ꯑꯃꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯣ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒ ꯑꯩꯈꯣꯏ ꯍꯦꯂꯣꯏꯒꯗꯤꯅꯦ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕ ꯌꯥꯗꯤꯌꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯗꯤ ꯌꯥꯏ ꯑꯩꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯂꯗꯤ ꯅꯪꯒꯤꯁꯨ ꯑꯃ ꯑꯩꯅ ꯄꯥꯡꯕ ꯉꯝꯃꯤ ꯅꯤꯡꯊꯧꯅ ꯅꯪꯒꯤ ꯃꯇꯦꯡꯁꯨ ꯑꯩ ꯄꯥꯡꯂꯒꯦ ꯑꯗꯣ ꯅꯪꯒ ꯑꯩꯒ ꯀꯣꯏꯅꯔꯁꯤꯕꯣ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯠꯇ ꯑꯩ ꯄꯥꯝꯗꯦꯃꯤ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯐꯔꯦ ꯅꯪꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯔꯒꯦ
ꯃꯁꯤ ꯅꯍꯥꯛꯅ ꯌꯥꯔꯕ ꯏꯕꯥꯅꯤ ꯀꯣꯏꯅꯁꯦ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯅꯤꯡꯊꯧ ꯍꯔꯥꯎꯅ ꯍꯪꯂꯛꯂꯤ ꯀꯔꯤꯅꯣ ꯍꯥꯏꯔꯛꯎꯅꯤ ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯦꯕ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯅꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗ ꯉꯁꯤ ꯃꯧ ꯅꯍꯥ ꯑꯃ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕꯅꯦ ꯃꯥꯒꯤ ꯃꯣꯡꯐꯝꯗꯨꯗꯒꯤ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯔꯨ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯕ ꯉꯝꯂꯕꯗꯤꯅꯦ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯒꯦ ꯅꯤꯡꯊꯧꯅ ꯅꯪꯗꯤ ꯃꯤꯒꯤ ꯁꯔꯨꯗꯨ ꯀꯩꯗꯧꯗꯣꯏꯕ ꯑꯇꯩ ꯑꯇꯩ ꯄꯤꯌꯨꯒ ꯍꯥꯏꯗꯦꯅꯦ ꯃꯤꯒꯤ ꯁꯔꯨꯗꯨꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣꯕ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯅꯪꯅ ꯈꯪꯂꯣꯏ ꯑꯄꯪꯕ ꯑꯩꯒꯤ ꯊꯕꯛ ꯑꯃꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯈꯪꯕ꯭ꯔꯥ ꯉꯝꯅꯤ ꯉꯝꯃꯣꯏ ꯅꯔꯣꯜ ꯁꯦꯡꯉꯨ ꯑꯩ ꯊꯦꯡꯉꯕꯅꯤ ꯅꯤꯡꯊꯧꯅ ꯍꯣꯏ ꯑꯩ ꯉꯝꯅꯤꯕ ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯣꯝꯗꯅ ꯔꯥꯖꯅ ꯁꯛꯍꯦꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤꯅꯦ ꯑꯩꯅ ꯉꯁꯥꯏꯗ ꯅꯝꯕꯔ ꯂꯧꯒꯦꯅ ꯍꯥꯏꯔꯝꯕꯗ ꯉꯥꯏꯔꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯏꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯀꯣꯏꯈꯤꯕ ꯇꯥꯔꯦ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤ ꯁꯛꯍꯦꯟ ꯔꯥꯖꯀꯤ ꯐꯨꯔꯤꯠꯇꯨ ꯄꯥꯏꯗꯅ ꯌꯥꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯀꯔꯤꯅꯣ ꯂꯃꯥꯡꯁꯤꯗ ꯑꯃꯨꯛ ꯅꯨꯄꯤ ꯃꯨꯟꯅꯒꯦ ꯍꯥꯏꯔꯣ ꯅꯤꯡꯊꯧ ꯂꯥꯛꯈꯤꯁꯅꯨ ꯅꯪ ꯑꯃꯨꯛ ꯆꯪꯂꯨꯔꯗꯤ ꯍꯦꯂꯣꯏ ꯅꯨꯄꯤꯁꯤ ꯃꯥꯡꯈ꯭ꯔꯗꯤ ꯊꯕꯛꯁꯤ ꯐꯦꯜ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ ꯔꯥꯖꯅ ꯑꯁ ꯏꯇꯥꯎ ꯑꯩꯅ ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯒꯦ ꯇꯧꯕꯁꯤ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯅ ꯑꯃꯨꯛ ꯍꯦꯛꯇ ꯌꯦꯠꯄ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯔꯤꯕꯅꯣ ꯈꯪꯗꯦꯃꯤ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯪꯅ ꯄꯣꯠꯇꯣ ꯄꯨꯔꯛꯄꯒ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯛꯑꯣ ꯅꯪꯅ ꯀꯧꯅꯤꯡꯕ ꯃꯐꯝꯗ ꯑꯗꯨꯝ ꯀꯧꯔꯛꯄꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨ ꯃꯥꯡꯈ꯭ꯔꯤ ꯔꯥꯖꯇꯨ ꯄꯨꯔꯞ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯛꯂꯤ ꯀꯔꯤꯅꯣ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯗꯤ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯈ꯭ꯔꯕꯅꯤ ꯑꯩꯅ ꯅꯝꯕꯔ ꯐꯥꯎ ꯄꯤꯌꯣꯅ ꯍꯥꯏꯈ꯭ꯔꯒ ꯌꯥꯔꯣꯏ ꯅꯪꯒꯤꯁꯤꯗꯤ ꯑꯇꯣꯞꯄ ꯑꯃ ꯀꯧꯒꯦꯒ ꯀꯧꯔꯣ ꯍꯧꯖꯤꯛꯀꯤ ꯍꯦꯂꯣꯏꯗꯨꯗꯤꯅꯦ ꯌꯥꯔꯣꯏ ꯏꯇꯥꯎ ꯃꯔꯨꯞ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜꯗꯨꯗ ꯀꯟꯅ ꯈꯠꯅꯔꯤ ꯁꯛꯍꯦꯟꯅ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧ ꯅꯪꯅ ꯑꯗꯨꯛ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯤꯡꯊꯧ ꯉꯁꯥꯏ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡꯗꯨ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯁꯛꯍꯦꯟꯅ ꯅꯣꯏ ꯋꯥꯔꯤꯁꯤꯗ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯀꯃꯥꯏꯅ ꯃꯤꯒꯤ ꯃꯣꯡꯐꯝꯗꯨꯗꯒꯤ ꯁꯔꯨ ꯊꯤꯔꯨꯗꯣꯏꯅꯣꯕ ꯃꯤꯅꯒ ꯊꯦꯡꯅꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯐꯤꯕꯝ ꯇꯥꯔꯣꯏꯀꯣ ꯏꯇꯥꯎ ꯅꯤꯡꯊꯧꯅ ꯐꯪꯅꯕ ꯊꯤꯗ ꯌꯥꯗꯕꯅꯤ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯍꯦꯂꯣꯏꯗꯣ ꯀꯣꯏꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯀꯥꯟꯅꯕ ꯈꯔꯗꯤ ꯂꯧꯍꯧꯕ ꯌꯥꯅꯤꯗ꯭ꯔꯥ ꯔꯥꯖꯅ ꯏꯇꯥꯎ ꯅꯤꯡꯊꯧꯅ ꯍꯥꯏꯁꯦ ꯆꯨꯝꯕ ꯑꯃ ꯂꯩ ꯄꯩꯁꯥ ꯄꯥꯏꯕꯤ ꯍꯦꯂꯣꯏ ꯑꯣꯏꯔꯝꯅꯗꯤ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯄꯥꯏꯔꯣꯏꯗ꯭ꯔꯣ ꯁꯨꯝꯗꯧꯔꯁꯤ ꯍꯧꯖꯤꯛ ꯄꯨꯡ 1:30 ꯇꯥꯔꯛꯂꯤ ꯃꯤꯁꯨ ꯂꯣꯏꯅ ꯇꯨꯝꯅꯔꯝꯂꯅꯤ ꯍꯧꯖꯤꯛꯇ ꯊꯤꯔꯨꯔꯁꯤ ꯁꯛꯍꯦꯟꯅ ꯊꯧꯅꯥ ꯌꯥꯝꯅ ꯐꯒꯠꯂꯛꯏꯗ ꯑꯅꯤꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯃꯪ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯔꯨ ꯊꯤꯗꯧꯔꯤꯅꯦꯕ ꯐꯩ ꯊꯤꯔꯨꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯪꯗ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯐꯨꯝꯖꯤꯜꯂꯝꯗꯧꯅꯤ ꯅꯤꯡꯊꯧꯅ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯅꯣꯡ ꯉꯥꯡꯗ꯭ꯔꯤꯉꯩ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯋꯥꯀꯤꯡ ꯆꯠꯄ ꯃꯤ ꯈꯔꯁꯨ ꯂꯥꯛꯄ ꯌꯥꯔꯦ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯍꯦꯂꯣꯏ ꯅꯨꯄꯤꯅ ꯍꯥꯏꯔꯛꯈꯤꯕ ꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯅꯤꯡꯊꯧꯅ ꯎꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯑꯁꯤꯗ ꯑꯃꯨꯕ ꯑꯃ ꯂꯩꯕ ꯃꯥꯟꯗ꯭ꯔꯣ ꯃꯤꯔꯅꯤ ꯃꯁꯤꯕꯣ ꯑꯩꯒꯤ ꯃꯤꯠꯅꯔꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯔꯤ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯂꯥꯞꯇꯛꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯛꯍꯦꯟꯅ ꯁ꯭ꯋꯥꯏꯒꯤ ꯃꯐꯝꯁꯦ ꯑꯩꯅ ꯃꯐꯝꯅꯤ ꯂꯩꯗꯤ ꯂꯩꯔꯦ ꯃꯁꯤ ꯃꯤꯗꯤ ꯑꯣꯏꯔꯔꯣꯏ ꯅꯤꯡꯊꯧ ꯅꯪꯗꯤ ꯊꯧꯅꯥ ꯌꯥꯝ ꯐꯗꯥꯏꯅꯦ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯗꯅ ꯅꯤꯡꯊꯧꯅ ꯉꯝꯖꯔꯔꯣꯏ ꯑꯩꯕꯨ ꯅꯨꯄꯤ ꯐꯥꯎ ꯐꯪꯗ꯭ꯔꯤꯉꯩ ꯕꯨꯠꯇ ꯄꯤꯖꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯣ ꯅꯣꯏ ꯑꯅꯤꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯣ ꯔꯥꯖꯅ ꯀꯤꯒꯟꯈ꯭ꯔꯦ ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯂꯥꯛꯑꯣ ꯑꯩ ꯃꯥꯡ ꯊꯥꯒꯦ ꯑꯗꯨꯒ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯁꯤ ꯁꯛꯍꯦꯟꯅ ꯉꯥꯏꯈꯣ ꯁ꯭ꯋꯥꯏꯗ ꯎꯇꯨꯞ ꯃꯆꯥ ꯑꯃ ꯇꯥꯍꯧꯕꯅꯤ ꯃꯗꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯈꯨꯜꯂꯨꯈꯤꯒꯦ ꯅꯤꯡꯊꯧ ꯅꯪ ꯉꯁꯥꯏ ꯃꯩꯈꯦꯠꯀ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒ ꯌꯥꯎꯔꯛꯈꯤꯕꯗꯣ ꯃꯗꯨ ꯑꯃꯨꯛꯇ ꯆꯨꯈꯠꯂꯨ ꯑꯗꯨꯒ ꯆꯪꯁꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯆꯩꯇꯨꯞ ꯑꯃꯒ ꯄꯥꯏꯔꯗꯨꯅ ꯔꯥꯖꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯄꯥꯏ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯦꯟꯗꯜ ꯑꯃ ꯆꯨꯈꯠꯇꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯈꯤꯕ ꯃꯨꯁꯤꯟ ꯃꯨꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯂꯝꯕꯤꯗꯨ ꯃꯩ ꯊꯥꯟꯗꯕꯅ ꯉꯁꯥꯏ ꯃꯈꯩ ꯎꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯌꯨꯉꯥꯎꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯅꯤꯄꯥ ꯑꯗꯨ ꯌꯣꯡ ꯑꯃꯟꯕꯗꯒꯤ ꯃꯌꯨꯝ ꯌꯧꯕ ꯉꯝꯗ ꯂꯝꯍꯥꯡꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈꯤꯕꯅꯤ ꯅꯤꯡꯊꯧꯅ ꯌꯨꯉꯥꯎꯕ ꯅꯪꯅ ꯑꯩꯈꯣꯏꯒꯁꯤ ꯀꯤꯍꯟꯗꯅ ꯀꯔꯥꯏꯗꯒꯤꯕꯨ ꯑꯣꯏꯖꯥꯠꯅꯣ ꯃꯌꯨꯝꯗꯗꯤ ꯍꯜꯂꯛꯇꯅ ꯊꯤꯅꯔꯝꯗꯣꯏꯅꯤ ꯔꯥꯖꯅ ꯌꯥꯔꯦ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯆꯠꯂꯁꯤ ꯀꯤꯒꯜꯂꯤꯗꯨꯒ ꯍꯦꯂꯣꯏ ꯅꯨꯄꯤ ꯀꯣꯏꯅꯤꯅ ꯃꯨꯛꯆꯔꯤ ꯑꯍꯨꯝꯗꯣ ꯁꯨꯝ ꯂꯥꯛꯄꯅ ꯃꯪꯗꯣ ꯌꯧꯔꯛꯂꯤ ꯉꯁꯤꯗ ꯄꯣꯠꯂꯣꯏꯈꯤꯕꯒꯤ ꯗꯨꯛ ꯂꯩ ꯈꯔ ꯀꯠꯇꯨꯅ ꯂꯩꯔꯝꯕꯗꯨꯁꯨ ꯎꯔꯤ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯕꯁꯤꯕꯨ ꯏꯇꯥꯎ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣꯕ ꯁꯛꯍꯦꯟꯅ ꯑꯈꯪꯗꯤ ꯊꯤꯌꯨ ꯅꯣꯏꯊꯣꯛꯄ ꯔꯥꯖ ꯇꯣꯡꯐꯝ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯁꯔꯨꯒꯨꯝꯕ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯃꯈꯣꯡꯗꯨ ꯁꯨꯝ ꯏꯪ ꯂꯥꯎꯕ ꯑꯃꯅ ꯊꯦꯡꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯤꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯇꯨ ꯊꯥꯟꯗꯨꯅ ꯃꯈꯣꯡꯗꯨꯗ ꯌꯦꯡꯉꯤ ꯅꯤꯡꯊꯧ ꯄꯥꯈꯠꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦ ꯅꯤꯡꯊꯧ ꯀꯤꯃꯟꯕꯅ ꯂꯥꯎꯔꯒ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤ ꯃꯔꯨꯞ ꯑꯅꯤꯗꯣ ꯄꯥꯈꯠꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ ꯔꯥꯖꯅ ꯑꯁ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ ꯃꯤ ꯇꯥꯟꯅꯗ꯭ꯔꯕꯀꯣ ꯅꯤꯡꯊꯧ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ ꯁ꯭ꯋꯥꯏꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯒꯤ ꯈꯣꯡ ꯃꯌꯥꯁꯤꯗ ꯂꯩꯈꯤꯕꯅꯤ ꯑꯩꯅ ꯏꯪ ꯂꯥꯎꯔꯛꯏꯁꯤꯕꯨ ꯀꯔꯤꯅꯣ ꯌꯦꯡꯂꯨꯕꯗ ꯃꯤꯒꯤ ꯃꯈꯨꯠ ꯃꯥꯟꯕ ꯑꯃꯨꯕ ꯑꯃꯅ ꯊꯦꯡꯂꯒ ꯂꯩꯔꯝꯕꯅꯤ
ꯃꯐꯝꯁꯤꯗ ꯆꯠꯂꯁꯤ ꯏꯇꯥꯎ ꯑꯩ ꯍꯦꯂꯣꯏ ꯅꯨꯄꯤꯒ ꯀꯣꯏꯖꯔꯔꯣꯏ ꯁꯤꯐꯝ ꯅꯐꯝꯗ ꯈꯪꯗꯅꯅꯦ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯔꯥꯖꯅ ꯅꯨꯄꯥ ꯃꯥꯟꯗꯕ ꯏꯕꯣ ꯑꯩ ꯊꯤꯒꯦ ꯅꯣꯏ ꯑꯅꯤ ꯁ꯭ꯋꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦꯕꯣ ꯁꯛꯍꯦꯟ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯅꯣꯏ ꯊꯕꯛꯁꯤ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤꯀꯣ ꯃꯔꯨꯞ ꯑꯍꯨꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯤꯡꯊꯧ ꯁꯛꯍꯦꯟꯒꯤ ꯇꯨꯡ ꯑꯣꯏꯅ ꯃꯤ ꯑꯃ ꯂꯦꯞꯄꯒꯨꯝ ꯇꯧꯕꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯏ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯦꯞꯄꯗꯨ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯗꯨꯅ ꯃꯍꯥꯛ ꯋꯥ ꯉꯥꯡꯗ ꯑꯗꯨꯃꯛ ꯁꯛꯇꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯔꯥꯖꯅ ꯑꯃꯨꯛꯀ ꯍꯦꯜꯂꯛꯀꯅꯨꯀꯣ ꯑꯩ ꯊꯤꯒꯦꯕ ꯅꯝꯗꯅ ꯀꯣꯏꯗꯕ ꯌꯥꯗꯕꯅꯤ ꯅꯤꯡꯊꯧꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯁꯛꯍꯦꯟꯒꯤ ꯃꯅꯤꯡꯗ ꯌꯦꯡꯕꯗꯨꯗ ꯔꯥꯖꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯁꯨ ꯎꯔꯤ ꯔꯥꯖ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯁꯨ ꯉꯁꯥꯏꯗꯒꯤ ꯀꯤꯅ ꯂꯩꯕꯒ ꯔꯥꯖꯅ ꯑꯃꯨꯛ ꯂꯥꯎꯔꯛꯄꯗꯨꯗ ꯃꯥꯁꯨ ꯂꯥꯎꯔꯒ ꯆꯦꯟꯈꯤ ꯏꯉꯛ ꯉꯛꯅ ꯁꯛꯍꯦꯟ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯇꯥꯟꯅꯔꯛꯂꯤ ꯉꯥꯡꯗꯅ ꯁꯛꯍꯦꯟꯅ ꯀꯩꯅꯣ ꯉꯥꯏꯈꯣ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯤ ꯅꯣꯏꯅꯤꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯗꯨ ꯀꯩꯒꯤꯅꯣ ꯉꯥꯏꯈꯣ ꯃꯤꯇꯥꯎ ꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟꯁꯨ ꯃꯣꯏꯕꯥꯅꯤꯕꯨ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯅꯤꯗꯨꯗꯤ ꯁꯛꯍꯦꯟꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯆꯦꯟꯕ ꯂꯦꯞꯇꯦ ꯅꯤꯡꯊꯧꯅ ꯏꯇꯥꯎ ꯅꯪꯒꯤ ꯇꯨꯡꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯕꯨ ꯁꯥꯎꯅꯨ ꯏꯇꯥꯎ ꯅꯪ ꯅꯥꯛꯇ ꯆꯪꯂꯛꯄ ꯉꯝꯃꯔꯣꯏ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯣ ꯁꯛꯍꯦꯟꯁꯨ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯇꯨꯡꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯎꯔꯦ ꯃꯥꯁꯨ ꯀꯥꯔꯨꯝ ꯀꯥꯎꯔꯨꯝ ꯇꯧꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯂꯝꯕꯗꯣ ꯁꯛꯍꯦꯟꯁꯨ ꯏꯃꯥ ꯏꯕꯨꯡꯇ ꯀꯟꯕꯤꯌꯣ ꯁꯛꯍꯦꯟꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ ꯉꯥꯏꯈꯣꯅꯤ ꯅꯣꯏꯕꯣ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯒ ꯀꯩꯒꯤꯅꯣ ꯆꯦꯜꯂꯤꯕꯗꯤ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦꯝꯅꯤ ꯑꯣꯟꯊꯣꯛꯅ ꯄꯥꯡꯈꯤꯗ꯭ꯔꯦ ꯅꯨꯄꯥꯅꯦꯅ ꯁꯛꯍꯦꯟꯅ ꯀꯔꯤꯕꯨꯅꯣ ꯁꯨꯝ ꯇꯅꯔꯦꯃꯤ ꯃꯈꯣꯡꯗ ꯏꯁꯤꯡꯅ ꯇꯞ ꯇꯞ ꯇꯥꯔꯛꯄꯗꯨꯗ ꯁꯛꯍꯦꯟ ꯃꯈꯣꯡꯗꯨꯗ ꯌꯦꯡꯂꯨꯕꯅꯤ ꯑꯁ ꯏꯁꯥ ꯏꯊꯟꯗ ꯐꯤ ꯃꯥꯡꯂ ꯃꯥꯅꯤ ꯄꯦꯜꯂꯕꯅꯤꯗ ꯑꯣꯟꯊꯣꯛꯄꯒꯤ ꯊꯕꯛ ꯑꯃ ꯌꯥꯎꯔꯨꯗꯅ ꯑꯅꯤꯁꯤꯅ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯤ ꯀꯧꯔꯣꯏꯕ ꯑꯝꯇ ꯀꯧꯅꯔꯣꯏꯕ ꯁꯛꯍꯦꯟ ꯇꯨꯡ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯃꯔꯨꯞ ꯑꯅꯤꯗꯨꯗꯤ ꯃꯌꯨꯝ ꯌꯧꯅꯈ꯭ꯔꯦ ꯁꯣꯝꯗ ꯁꯛꯍꯦꯟ ꯇꯞꯂꯤ ꯇꯞꯂꯤ ꯒꯦꯠꯇꯨ ꯍꯥꯡꯗꯨꯅ ꯃꯌꯨꯝꯗ ꯇꯨꯃꯤꯟ ꯆꯪꯉꯛꯂꯤ ꯃꯈꯣꯏꯒꯤ ꯍꯨꯏ ꯔꯣꯀꯤꯗꯣ ꯀꯟꯅ ꯈꯣꯡꯂꯝꯃꯤ ꯁꯛꯍꯦꯟ ꯃꯃꯥ ꯃꯄꯥ ꯊꯣꯛꯂꯛꯄ ꯇꯥꯔꯦꯅ ꯄꯥꯈꯠꯂꯛꯂꯝꯃꯤ ꯁꯛꯍꯦꯟꯅ ꯔꯣꯀꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯨꯔꯥꯟꯕ ꯆꯪꯕꯗ ꯈꯣꯡꯒꯤꯗꯤ ꯍꯥꯏꯗꯤꯅꯦ ꯍꯨꯏꯅꯤꯅ ꯃꯄꯨ ꯃꯁꯛ ꯐꯥꯎ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯁꯛꯍꯦꯟ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯁꯛꯍꯦꯟꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗ ꯋꯥꯠꯂꯤꯒꯦꯅꯦ ꯅꯣꯏꯁꯤ ꯇꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯤꯡꯊꯧꯅ ꯏꯇꯥꯎ ꯅꯪ ꯍꯤꯡꯗꯤ ꯍꯤꯡꯂꯤꯕ꯭ꯔꯣ ꯁꯛꯍꯦꯟꯅ ꯍꯤꯡꯗ꯭ꯔꯗꯤ ꯑꯩꯕꯨ ꯁꯤꯔꯣ ꯍꯥꯏꯔꯣ ꯕꯨꯠ ꯃꯅꯥꯛꯇ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯕ ꯉꯝꯃꯒ ꯅꯤꯡꯊꯧꯅ ꯏꯇꯥꯎ ꯅꯪ ꯁꯥꯎꯅꯨꯍꯦ ꯑꯩꯈꯣꯏꯗꯤ ꯀꯤꯃꯟꯗꯅ ꯑꯗꯨꯝ ꯆꯦꯜꯂꯕꯅꯤ ꯅꯪ ꯍꯧꯖꯤꯛꯄꯨ ꯀꯥꯏ ꯂꯩꯔꯤꯅꯣ ꯁꯛꯍꯦꯟꯅ ꯅꯣꯏ ꯅꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩ ꯅꯣꯏꯁꯤ ꯃꯇꯨꯡ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯟꯅꯕ ꯅꯠꯇꯦꯅꯣ ꯅꯣꯏ ꯁꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯕ ꯃꯇꯨꯡ ꯃꯅꯥꯎ ꯍꯧꯕ ꯂꯥꯛꯀꯅꯨ ꯐꯣꯟꯗꯣ ꯁꯥꯎꯅ ꯀꯛꯈꯤꯔꯝꯃꯤ ꯃꯐꯤ ꯃꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯇꯨꯝꯅꯕ ꯀꯥꯈꯠꯂꯝꯃꯤ ꯁꯛꯍꯦꯟ ꯇꯨꯝꯊꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗꯦ ꯉꯁꯥꯏ ꯎꯈꯤꯕꯤ ꯀꯥꯔꯨꯝ ꯇꯧꯕꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨꯝꯕ ꯌꯥꯃꯜꯂꯛꯇꯕꯗꯒꯤ ꯐꯣꯟꯗꯨꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯂꯦꯜꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯈꯣꯏꯒꯤ ꯔꯣꯀꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯛꯂꯝꯃꯤ ꯁꯛꯍꯦꯟ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯤ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯇꯥꯔꯛꯂꯝꯃꯤ ꯁꯛꯍꯦꯟ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯃꯃꯥꯒ ꯃꯆꯦꯒꯗꯨ ꯍꯧꯒꯠꯂꯕ꯭ꯔꯥ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯑꯃꯨꯛ ꯈꯜꯂꯤ ꯑꯗꯨꯕꯨ ꯄꯨꯡꯗꯨꯗꯤ 2:30 ꯇꯥꯕꯗ ꯉꯥꯏꯔꯝꯂꯤ ꯁꯛꯍꯦꯟ ꯈꯪꯅꯤꯡꯅ ꯃꯍꯥꯛ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯣꯡꯅꯥꯎꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯃꯈꯥꯗ ꯒꯦꯠ ꯐꯝꯊꯩ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯌꯥꯝ ꯑꯃ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗ ꯂꯦꯞꯄꯒ ꯂꯩꯔꯝꯂꯤ ꯁꯛꯍꯦꯟ ꯃꯆꯥ ꯄꯨꯝꯕꯗꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯤ ꯃꯃꯤꯠꯇꯨ ꯆꯦꯟ ꯎꯏꯁꯜꯂꯕꯁꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯃꯆꯥꯅꯤꯄꯥꯒꯤ ꯀꯣꯐꯤ ꯄꯤꯕ ꯆꯪꯂꯛꯄꯗ ꯐꯃꯨꯡꯗ ꯂꯩꯔꯝꯗꯕꯗꯨꯗ ꯍꯧꯒꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯁꯛꯍꯦꯟ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯏꯉꯉꯪꯅ ꯃꯆꯥꯅꯤꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯂꯩꯃꯅ ꯁꯛꯍꯦꯟ ꯀꯔꯤꯅꯣ ꯂꯩꯕꯥꯛ ꯃꯈꯥꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯅꯪꯕꯨ ꯇꯨꯝꯐꯝꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯏꯃꯥꯁꯤꯗꯤ ꯉꯔꯥꯡ ꯅꯪ ꯍꯜꯂꯛꯄ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯍꯧꯒꯠꯂꯣ ꯀꯣꯐꯤ ꯄꯨꯔꯛꯑꯕꯅꯤ ꯁꯛꯍꯦꯟ ꯃꯃꯥꯅ ꯍꯧꯗꯣꯛꯄꯗꯨꯗ ꯃꯃꯤꯠ ꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯏꯉꯛ ꯉꯛꯆꯔꯝꯃꯤ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯂꯤꯕꯁꯤ ꯃꯪ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯁꯛꯍꯦꯟ ꯐꯣꯟꯗꯨ ꯑꯣꯛꯏ ꯔꯥꯖꯇ ꯍꯪꯂꯒꯦ ꯈꯟꯗꯅ ꯔꯥꯖꯅ ꯏꯇꯥꯎ ꯅꯪ ꯁꯥꯎꯅꯨꯀꯣ ꯅꯤꯡꯊꯧꯅ ꯅꯪ ꯉꯔꯥꯡꯗꯣ ꯌꯥꯝ ꯁꯥꯎꯈ꯭ꯔꯦꯅ ꯍꯥꯏ ꯑꯩꯗꯤ ꯉꯔꯥꯡ ꯄꯥꯈꯠꯃꯟꯈꯤꯗꯅ ꯑꯗꯨꯝ ꯆꯦꯜꯂꯕꯅꯤ ꯑꯗꯣ ꯅꯪ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯏꯇꯥꯎ ꯁꯛꯍꯦꯟꯅ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯉꯔꯥꯡ ꯀꯔꯝ ꯀꯥꯟꯗ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯣꯁꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯤ ꯏꯇꯥꯎ ꯔꯥꯖꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯗꯤ ꯅꯪ ꯉꯔꯥꯡ ꯌꯥꯝꯅ ꯁꯥꯎꯈꯤ ꯍꯥꯏꯅ ꯃꯥꯅ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯕꯣ ꯁꯛꯍꯦꯟꯅ ꯇꯧꯔꯛꯇꯦꯅ ꯈꯪꯗꯦꯅ ꯑꯩꯗꯤ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ
Second phone to the yang with an tone and rampung amadoida, minute taramuk sanakibagi call history yarum. Madu with a second ingangai. Phone recording the sung dunangarang sanakibavari singdo, loin taram. Second tap na ngarangi taudok singdo ning sing na bohonay. Rasna, ay tamlagi. Orendo, sintoy buhirom the Lucy. Hayang nilam tagit hang jahan bado. Adu dunatro, manala on high bado. Sagina, hoy mani. Pung baro sapsabida. Rasna, paredudi, ay tajadagi magi number to loragi. Horin midang wairam pung ohum sapchanane, kongang mo to tolo. Ay na ay koy pudagi lona pot karasu loktopani. Madu pai shiba, mai kara tadradi nupi pangoy ni tao. Sagina, hoy tamo, ay sak sarukigi. Imana kore, soida na tolakanim. Ani do phone tamna kraba matung, sagin sak sabukum taraklam. Laimana. Sagin, nang si koy balang basi karahan bayarabani ko. Sahido angang natrene nang bo. Nang babung lahita ba sida nang niya naning yam taurabani? Ay mo niya miwa tahalakan ko. Na CMC mataw tamo niya. Sagin, as ima siya, bakang oy na hawingay, kitang ngaw sa basida ay kasyo patabataw. Likla na, ibang mamatsa, ima sinahay bakang natin niya. Ay nasuna nang pawyam tay ko. Laikay da, laipong pambane na kasyuka na ko. Lairik hayra hayta ba sunate, government job pam di hayra su na sana business taw way. Nang naafaba tabak taw gi hayba da, ima siga pabungga na yarag oy da ba sulayti. Tandro sum pasani rida. Sagina, ay ko ima siga pabungga gi maralsa. Ay na kara sijin na tokpidrabadi loibang amroy ni. Adugi ni siyamsi. Asi hayraga kut hamdok to na sak to tokri. Layman. Kay daw ragi ni sak sina, tira ba si Paul loy na sa diba? Napanggal namta yaw roy niya. Nang isa kusado din niya, namana ba naman adong pubirak taba ni? Sagin so lauraga kumlami. Hausik ti mi punadraba ni masi, apang bakaragi wanida. Nang tilgi matam ni, maruk ahumdo hay na kibagi matung inna, makoy gi punpam da pulami. Sagin na, ay nga sidi pot pay roygi, noydong taw, ning taw na. Ay koy ahong kagtak minabasida nang namugyan ta sa layba. Sagin na, adoy natitaw, ay nga sisya, haksang ingungay tataw. Rasna, masi masama tang pasilaga sintoy buhay likay da saluradi nang napakatuloy paniday tao. Sagin, sinoy dong payro ay haksang nungay tatawan da. Ning taon, pare-pare dudi, nga sidi nang na miyang lo ne. Rasna, mahadi ba na suy na nawaraw ni day tao ay koy hunaragin ko. Ani do ni sa kara-kara supan ba horaklam. Rasna, tao, ngarangi heloy no pido, pwede pa sabi ni hey, ning taon na. Ay loy kijare ko pura bera amagi heloy ni. Ahaw tong piyo ga ay di. Migi saruba piyo hay niya kahit ilawro dyan na duwa. Rasna, hayang selam tayo hangjaan ba ni? Masida muktang ga tope heloy amaga muktang yung sira. Sagyan anido gi warido taning drado na hayrakli. Naril matasing dugay po hayang di ay gitabag masamin na dabayada ba ni ko. Ning tao na, kay tabag no. Sagyan, hayang di sakto ay koy da pun na sa amin na rasi. Pung baros sapsabi da sintoy boy da sang duri ba ni? Namdana ay koy da pura ka na halakto ni. Plan pumba ko rin ay kop na hayraki. Rasna, puran ba sang liyan na mukpada na ibo alay kay mimiyam sang na po. Sagina, para pazarikin, pada na ga mayam sang na kainaga kaladinas. Ay di may rapay bising do sa akaw gihay ba niya. Tansado da angang pakang matsani kaglambi da Barton tau balak pa do sagina uram. Sagina, laoy, ada tabo amalay. Si hayram do na sagina nupa matsani do gimanaktas sang maklami. Sagina, now, noy Barton tawala iro. Rahul na, hoy yamba, kay haibiga dabno. Sagena, ngangom na buhay gisu yaw na tro. Rahul na, aw yaw yamba. Sagena, yam nungay re, moy gi Barton do, ay mo na piram. Ay tawiragi. Lupa sama se, noy anina bora layra gaso. Talap layram buhay la di, yaroy ko. Rahul na, hoy yamba, yam nungay re, isi sintoy bigi ibay oy tiro. Sagena no fit ka tawraga hayri. Hoy ne, hayang way future na bay oy dori ba niya. Ado na now, ningon da haydok pa diyati ko. Rahul na, hoy haydok luhi yamba. Ado di ay koy muksalo kigi. Sagay na, hoy pajana salo. Ras na, nairi kay no siya. Barton to bugi na mga da chance pa jawam di pangli. Ing tao na, mapa mama amug layram na ko. Sagay na, layra layjaram likay. Lao, sang rasi. Shom na na ataw ba da sintoy bihoy gi manggol da fam do na. Tombi ka wari sanarami. Ataw na, idom sa, soy bi ba yati ko. Handaki purnima asida niya, soy da na imaway tajara daw. Tombi na, kay daw ba soy do no niya, ay na haikiba tabak po. Asok pa ba iya ama layra ba sida po, isa ano piniyari ya po tiya. Ataw ba na, adu di dom sa, ay muksalo kigi. Pasagi di kayong kanbiro no ko, ay nawata na ba taw nida.
ꯇꯣꯝꯕꯤꯅ ꯍꯣꯏꯗ ꯏꯗꯣꯝꯆꯥ ꯀꯧꯔꯅꯨꯅꯦ ꯏꯃꯥ ꯀꯧꯔꯗꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯊꯧꯕ ꯅꯣꯛꯂꯒ ꯍꯣꯏ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯂꯥꯛꯄꯗ ꯊꯣꯡꯒꯥꯜꯗ ꯑꯊꯧꯕꯒ ꯊꯩꯅꯩ ꯔꯥꯖꯇꯨ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯝꯃꯤ ꯑꯊꯧꯕꯁꯨ ꯑꯍꯨꯝꯗꯨꯗ ꯄꯩꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ ꯔꯥꯖꯅ ꯁꯛꯇꯥꯁꯤꯒ ꯎꯇꯤꯜ ꯑꯄꯨꯝꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯁꯤꯕꯣ ꯅꯤꯡꯊꯧꯅ ꯈꯪꯗꯦ ꯑꯩꯈꯣꯏꯕꯨ ꯌꯨꯝꯀꯣꯛ ꯊꯤꯕ ꯃꯤꯗꯧꯅ ꯂꯩꯕꯨ ꯂꯩꯔꯝꯗꯣꯏ ꯖꯥꯠꯂꯣ ꯁꯛꯍꯦꯟꯅ ꯂꯩꯔꯝꯅꯤꯗ ꯆꯪꯂꯒ ꯈꯪꯂꯅꯤ ꯑꯁꯨꯝꯅ ꯑꯍꯨꯝꯗꯣ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯄꯥꯟꯒꯤ ꯌꯦꯅꯈꯥꯗꯨꯗ ꯁꯤꯟꯊꯣꯏꯕꯤꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯇꯤ ꯆꯪꯂꯛꯂꯤꯕ ꯃꯤꯁꯤꯡꯗ ꯎꯔꯨꯗꯦ ꯇꯨꯃꯤꯟꯅ ꯀꯞꯂꯤ ꯏꯃꯨꯡꯗꯒꯤ ꯇꯣꯝꯕꯤꯅ ꯉꯥꯡꯂꯤꯕꯗꯨꯁꯨ ꯇꯥꯔꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯑꯩꯅꯕꯨ ꯍꯦꯛ ꯇꯧꯕ ꯊꯕꯛꯁꯤ ꯑꯗꯨꯝ ꯌꯦꯠꯂꯗꯧꯅꯤ ꯃꯣꯏꯒꯤ ꯐꯅꯕ ꯇꯧꯕꯤꯔꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯖꯔꯨꯁꯨ ꯍꯥꯏꯕꯁꯤꯗ ꯑꯩꯁꯦ ꯐꯠꯇꯕꯤꯒ ꯇꯥꯍꯟꯕ ꯐꯔꯣꯏꯌꯦ ꯅꯃꯥ ꯐꯠꯇꯕꯤꯒꯤ ꯃꯆꯥꯅꯤꯅ ꯐꯔꯣꯏ ꯏꯃꯨꯡꯗꯒꯤ ꯐꯃꯨꯡꯗꯨꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯕ ꯅꯥꯎꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯥꯎꯕꯅ ꯃꯃꯥꯇꯣꯟ ꯏꯆꯥ ꯅꯨꯄꯤꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯇꯣꯛꯂꯣꯅꯦ ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯏꯆꯥꯁꯤꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯗꯧꯔꯨꯅꯤ ꯄꯩꯁꯥ ꯐꯅ ꯄꯥꯏꯔꯁꯨ ꯂꯩꯃꯤꯟꯅꯕꯗ ꯃꯣꯠ ꯆꯥꯅꯕ ꯆꯥꯅꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯇꯣꯝꯕꯤꯅ ꯅꯨꯄꯥ ꯃꯆꯥꯗꯨꯅꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯄꯥꯝꯖꯈ꯭ꯔꯕ ꯍꯌꯦꯡꯋꯥꯏ ꯃꯈꯨꯠꯇ ꯍꯥꯝꯂꯒꯅꯤ ꯆꯥꯔꯨꯗꯧꯔꯤꯕꯅꯤ ꯁꯤꯗꯕꯨ ꯅꯆꯥꯅꯨꯄꯤꯁꯤꯅ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯍꯌꯦꯡꯋꯥꯏ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯑꯃꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯩꯗꯤꯅꯦ ꯋꯥ ꯂꯣꯏꯅꯈ꯭ꯔꯕꯅꯤꯀꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯅꯥꯕꯗ ꯆꯪꯂꯤꯕ ꯃꯌꯥꯝꯁꯦ ꯏꯕꯨꯡꯉꯣꯗꯨꯅ ꯂꯣꯏ ꯄꯨꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯅꯆꯥꯅꯨꯄꯤꯁꯦ ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯁꯛꯍꯦꯟ ꯇꯞꯅ ꯁꯤꯟꯊꯣꯏꯕꯤꯕꯨ ꯀꯧꯏ ꯁꯤꯟꯊꯣꯏꯕꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯂꯛꯄꯗ ꯁꯛꯍꯦꯟ ꯍꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯀꯞꯂꯤꯕꯗꯣ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯏꯉꯛꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯏꯕ ꯑꯁ ꯌꯥꯝ ꯊꯨ ꯆꯠꯂꯣ ꯏꯃꯥꯇꯣꯟ ꯊꯣꯛꯂꯛꯑꯗꯤ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯂꯅꯤ ꯁꯤꯟꯊꯣꯏꯕꯤꯗꯣ ꯏꯄꯥ ꯄꯥꯈꯠꯆꯩ ꯍꯧꯖꯤꯛꯇ ꯇꯣꯝꯕꯤꯅ ꯉꯥꯡꯂꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯂꯨꯍꯣꯡꯕꯁꯤ ꯃꯍꯥꯛꯅ ꯉꯝꯂꯣꯏ ꯍꯥꯏꯔꯨꯕꯒꯤ ꯁꯛꯍꯦꯟꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯗꯣ ꯊꯣꯛꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯅꯤꯄꯥꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯂꯤ ꯂꯥꯛꯂꯤꯕ ꯑꯍꯨꯝꯗꯨꯗ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣ ꯅꯣꯏꯕꯣ ꯀꯩ ꯊꯕꯛ ꯂꯩꯔꯦ ꯅꯤꯡꯊꯧꯅ ꯏꯅꯦ ꯑꯩꯈꯣꯏꯁꯦ ꯕꯥꯔꯇꯣꯜ ꯑꯃ ꯇꯧꯕ ꯂꯥꯛꯄꯅꯤ ꯉꯥꯉꯣꯝ ꯅꯥꯎꯕ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯁꯤꯗ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯇꯣꯝꯕꯤꯅ ꯍꯣꯏ ꯃꯥꯅꯤ ꯀꯔꯤꯒꯤ ꯕꯥꯔꯇꯣꯟꯅꯣ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯕꯒꯤꯅꯤ ꯏꯅꯦ ꯁꯤꯗ ꯊꯝꯖꯔꯝꯂꯒꯦ ꯕꯥꯔꯇꯣꯟꯗꯨ ꯇꯨꯜꯁꯤꯕꯣꯡꯗꯨꯗ ꯊꯅꯝꯂꯒ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯏ ꯁꯛꯍꯦꯟ ꯂꯣꯟꯅ ꯁꯤꯟꯊꯣꯏꯕꯤꯗ ꯍꯥꯏꯔꯝꯃꯤ ꯄꯨꯡ 12ꯒꯤ ꯑꯍꯤꯡ ꯆꯞ ꯆꯥꯅꯅꯦ ꯍꯌꯦꯡ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯉꯥꯏꯔꯣ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯁꯛꯍꯦꯟꯗꯨ ꯊꯣꯛꯂꯛꯂꯤ ꯇꯣꯝꯕꯤꯅ ꯁꯤꯟꯊꯣꯏꯕꯤꯗ ꯉꯥꯡꯍꯧꯕꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯣꯏꯅ ꯇꯥꯏ ꯇꯣꯝꯕꯤꯅ ꯅꯄꯥ ꯑꯁꯣꯟꯕꯁꯤ ꯀꯟꯅꯤꯡꯂꯕꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕꯅꯤ ꯀꯣꯕꯤꯁꯤꯡꯗꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯁꯤꯡ ꯐꯖꯅ ꯆꯥꯏꯕ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯂꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯃꯥꯁꯦ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦꯅꯦ ꯔꯥꯖꯅ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕꯅꯤꯅꯦ ꯃꯣꯏ ꯃꯃꯥꯗꯨꯗꯤ ꯁꯤꯟꯊꯣꯏꯕꯤ ꯄꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯤꯅꯕꯨꯗꯤ ꯌꯥꯝ ꯐꯠꯇꯦꯅꯕꯨꯗꯤ ꯍꯥꯏꯅꯕ ꯇꯥꯏ ꯑꯗꯣ ꯁꯤꯟꯊꯣꯏꯕꯤꯗ ꯁꯨꯃꯥꯏꯅ ꯊꯤꯅ ꯇꯧꯕꯤꯔꯝꯅꯤꯗꯤ ꯊꯥꯖꯗꯕ ꯁꯛꯍꯦꯟꯅ ꯁꯤꯟꯊꯣꯏꯕꯤꯁꯦ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔꯛꯀꯅꯤ ꯅꯣꯏ ꯑꯅꯤꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯉꯨ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯄ꯭ꯂꯥꯟ ꯄꯨꯝꯕ ꯁꯤꯟꯕ ꯂꯣꯏꯔꯝꯃꯤ ꯁꯤꯟꯊꯣꯏꯕꯤꯁꯨ ꯐꯤ ꯁꯥꯔꯝꯂꯕ ꯃꯇꯨꯡ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯆꯪꯉꯛꯑꯗꯤ ꯁꯤꯟꯊꯣꯏꯕꯤꯅ ꯏꯃꯥꯇꯣꯟ ꯂꯝꯇꯥ ꯊꯥꯡꯖꯒ ꯑꯣꯏꯕꯁꯤꯗ ꯊꯦꯡꯅ ꯁꯥꯔꯣꯏꯒꯦ ꯇꯧꯅꯤ ꯇꯣꯝꯕꯤꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯂꯥꯏꯅꯣ ꯃꯤ ꯐꯧ ꯂꯩꯐꯝ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯂꯥꯏꯗꯨꯅꯗꯤ ꯅꯊꯤꯕꯨꯡꯗ ꯊꯥꯗꯕꯤꯔꯣꯏꯅꯤ ꯏꯕꯦꯝꯃ ꯀꯩ ꯊꯣꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯟꯕ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯂꯣꯏꯅ ꯇꯥꯔꯛꯇꯣꯏꯁꯦ ꯁꯤꯟꯊꯣꯏꯕꯤ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯇꯣꯝꯕꯤꯗꯤ ꯂꯝꯌꯥꯏꯗꯨꯗ ꯉꯥꯡꯍꯧꯔꯤ ꯐꯃꯨꯡꯗ ꯀꯥꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯄꯤ ꯃꯍꯥꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯤꯕ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯃꯃꯥꯕꯨꯁꯨ ꯋꯥꯔꯧꯖꯔꯝꯃꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯅ ꯁꯤꯟꯊꯣꯏꯕꯤ ꯇꯨꯝꯕ ꯌꯥꯗ ꯂꯩ ꯐꯣꯟ ꯉꯥꯏꯍꯥꯛ ꯃꯦꯠꯇꯨꯅ ꯇꯨꯝꯕ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯟꯅꯧꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯦꯁꯦꯖꯇꯨ ꯆꯪꯗꯨꯅ ꯄꯥꯔꯝꯃꯤ ꯑꯩ ꯂꯥꯛꯇꯧꯔꯕꯅꯤꯀꯣ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯅꯌꯨꯝꯗ ꯆꯪꯂꯛꯑꯦ ꯈꯪꯉꯨ ꯁꯤꯟꯊꯣꯏꯕꯤ ꯉꯔꯥꯡ ꯁꯛꯍꯦꯟꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯍꯥꯛ ꯃꯁꯥꯗꯨ ꯄꯥꯈꯠꯂꯛꯏ ꯑꯁꯦꯡꯕꯒꯤ ꯂꯥꯛꯇꯣꯏ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯁꯤꯟꯊꯣꯏꯕꯤꯅ ꯃꯗꯨꯒꯤ ꯍꯅꯨꯕ ꯑꯉꯥꯎꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯇꯣꯏ ꯖꯥꯠꯂꯣ ꯑꯁ ꯑꯩꯁꯨ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯏꯃꯥꯇꯣꯟꯅ ꯈꯪꯈ꯭ꯔꯗꯤ ꯁꯣꯏꯗꯅ ꯂꯥꯟ ꯁꯥꯕ ꯇꯥꯔꯦ ꯈꯟꯅ ꯁꯤꯟꯊꯣꯏꯕꯤ ꯄꯥꯈꯠꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯍꯟꯒꯠ ꯆꯠꯂꯝꯃꯤ ꯄꯨꯡ 12 ꯇꯥꯒꯗꯕ ꯃꯤꯅꯤꯠ ꯑꯃꯈꯛ ꯉꯥꯏꯕꯒ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯏ ꯁꯛꯍꯦꯟꯒꯤꯅꯤ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯔꯦ ꯊꯣꯛꯂꯛꯑꯣ
ꯅꯠꯇ꯭ꯔꯒꯅ ꯑꯩ ꯆꯪꯉꯣ ꯍꯥꯏꯕ꯭ꯔꯣ ꯃꯤꯁꯦꯁꯇꯨ ꯄꯥꯕꯒ ꯁꯤꯟꯊꯣꯏꯕꯤ ꯄꯔꯞ ꯄꯔꯞ ꯃꯤꯁꯦꯁꯇꯨ ꯍꯜꯂꯦ ꯀꯔꯤꯅꯣ ꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ ꯑꯍꯤꯡꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯊꯣꯛꯂꯛꯇꯧꯔꯤꯒꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯁꯦꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯣ ꯑꯩ ꯊꯣꯛꯂꯛꯑꯣꯏ ꯃꯤꯁꯦꯁꯇꯨ ꯊꯥꯈꯤꯕꯒ ꯊꯨꯅ ꯁꯒꯦꯟꯒꯤ ꯃꯤꯁꯦꯁ ꯑꯃꯃꯨꯛ ꯂꯥꯛꯂꯦ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯪꯕꯨ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯄꯨꯡ 12 ꯆꯞ ꯆꯥꯕꯤꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯗꯤ ꯌꯥꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯗꯤ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯜꯂꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯣꯛꯂꯛꯇ꯭ꯔꯕ ꯅꯈꯣꯏ ꯊꯣꯡꯒꯥꯜꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯊꯧꯔꯤ ꯌꯥꯜꯂꯦ ꯈꯪꯉꯨ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯅꯤꯡꯗ꯭ꯔꯗꯤ ꯊꯣꯛꯂꯛꯑꯣ ꯑꯩ ꯌꯥꯝ ꯏꯪꯂꯕ ꯖꯥꯠꯅꯤꯀꯣ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯣ ꯁꯤꯟꯊꯣꯏꯕꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯤ ꯄꯨꯡ 12 ꯆꯞ ꯆꯥꯕꯤ ꯇꯥꯈ꯭ꯔꯤ ꯎꯄꯥꯏ ꯂꯩꯇ ꯃꯀꯣꯛꯇꯣ ꯐꯤ ꯑꯃ ꯌꯦꯠꯁꯤꯜꯂꯒ ꯀꯦꯟꯗꯜ ꯑꯃꯗꯤ ꯃꯩꯈꯦꯠ ꯄꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏ ꯌꯨꯝꯒ ꯊꯣꯡꯒꯥꯜꯒꯁꯦ ꯀꯌꯥ ꯂꯥꯞꯅꯗꯦ ꯁꯤꯟꯊꯣꯏꯕꯤ ꯊꯣꯛꯂꯛꯄꯗꯣ ꯁꯒꯦꯟꯅꯁꯨ ꯎꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯟꯖꯩ ꯑꯁ ꯑꯩꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ ꯁꯤꯟꯊꯣꯏꯕꯤꯅ ꯗꯥꯁꯛꯑꯦꯟ ꯅꯪꯁꯤ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦꯀꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯃꯤꯅ ꯎꯔꯒ ꯀꯔꯤꯅꯤ ꯍꯥꯏꯗꯧꯔꯤꯒꯦ ꯁꯛꯑꯦꯟ ꯁꯤꯕꯨ ꯑꯩꯅꯔꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯁꯤꯟꯊꯣꯏꯕꯤꯅ ꯑꯗꯣ ꯆꯠꯂꯣꯕ ꯌꯥꯝ ꯊꯨꯅ ꯁꯛꯑꯦꯟꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ ꯐꯥꯒꯤꯔꯣ ꯍꯥ ꯑꯩꯗꯤ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯇꯟꯖꯥꯗꯨꯗꯅꯤ ꯍꯨꯏꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯅꯔꯛꯄꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ ꯁꯤꯟꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯃꯗꯨꯗꯒꯤ ꯊꯣꯡꯒꯥꯜ 2 ꯆꯠꯂꯒ ꯂꯩꯕꯅꯤ ꯑꯅꯤꯗꯨ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯅꯍꯥꯟ ꯎꯈꯤꯕ ꯐꯤꯉꯧ ꯁꯦꯠꯄ ꯁꯦꯠꯄꯤ ꯃꯌꯥꯝ ꯑꯃ ꯑꯍꯥꯡꯕ ꯃꯂꯪꯗ ꯄꯥꯏꯕꯗꯨ ꯎꯔꯛꯂꯝꯃꯤ ꯁꯤꯟꯊꯣꯏꯕꯤꯗꯤ ꯃꯗꯨ ꯎꯕꯗ ꯍꯦꯟꯅ ꯀꯤꯈ꯭ꯔꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯛꯍꯦꯟꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯪꯒꯣꯜꯗꯨꯗ ꯄꯨꯁꯜꯂꯤ ꯁꯛꯍꯦꯟ ꯀꯩꯅꯣ ꯀꯥꯏꯗꯅꯣ ꯁꯤꯟꯊꯣꯏꯕꯤꯅ ꯂꯥꯡꯒꯟ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯅꯤꯗꯨ ꯁꯪꯒꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯗ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯎꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛ ꯃꯥꯡ ꯑꯃꯨꯛ ꯊꯣꯛꯂꯛ ꯇꯧꯔꯝꯃꯤ ꯁꯤꯟꯊꯣꯏꯕꯤꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯃꯤꯠꯇꯨ ꯄꯥꯡꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯗꯤ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯂꯤ ꯁꯣꯝꯗꯅ ꯉꯁꯥꯏ ꯁꯛꯍꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯎꯔꯝꯃꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯄꯗꯨꯗ ꯃꯃꯤꯁꯤꯡꯗꯨ ꯊꯛꯂꯝꯃꯤ ꯅꯍꯥꯟ ꯃꯈꯣꯏꯅ ꯎꯈꯤꯕꯤ ꯍꯦꯂꯣꯏ ꯑꯗꯨꯒꯨꯝꯕ ꯃꯁꯛ ꯃꯥꯟꯅꯕ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯔꯥꯁꯅ ꯃꯁꯤꯡ ꯊꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯁꯤꯡꯗꯨ ꯊꯤꯐꯝ ꯈꯪꯂꯝꯗꯦ ꯍꯩꯅꯗꯕ ꯃꯅꯝ ꯀꯌꯥ ꯑꯃꯁꯨ ꯅꯝꯕ ꯍꯧꯔꯛꯂꯝꯃꯤ ꯑꯀꯣꯏꯕꯗꯨ ꯅꯨꯡꯁꯤꯠꯇꯨꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯤ ꯍꯨꯏꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ ꯁꯤꯟꯊꯣꯏꯕꯤꯗꯤ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯀꯤꯕꯅ ꯂꯣꯏ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯀꯤꯔꯛꯄꯗꯒꯤ ꯁꯛꯍꯦꯟ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯤꯟꯊꯣꯏꯕꯤ ꯃꯅꯤꯡꯗ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯄ ꯃꯈꯣꯡ ꯃꯈꯨꯠ ꯑꯃꯠꯇ ꯎꯗꯕ ꯃꯁꯝ ꯁꯥꯡꯕ ꯑꯅꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯗꯨꯅ ꯋꯥꯟꯊꯈꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯑꯃꯗꯤ ꯁꯛꯍꯦꯟꯁꯨ ꯈꯪꯉꯤ ꯁꯤꯟꯊꯣꯏꯕꯤꯅ ꯂꯥꯎꯔꯛꯄꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯇꯨ ꯃꯀꯣꯛꯇ ꯎꯞꯂꯤꯕꯗꯨ ꯊꯨꯅ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅꯦꯕ ꯁꯤꯟꯊꯣꯏꯕꯤꯁꯤ ꯋꯥꯟꯊꯈ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯤ ꯏꯇꯥꯎ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯁꯤꯟꯊꯣꯏꯕꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯉꯝꯂꯝꯗꯦ ꯍꯧꯖꯤꯛꯇ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯑꯃꯨꯛ ꯄꯥꯏꯊꯣꯛꯈꯤ ꯑꯃꯨꯛ ꯃꯥꯡꯈꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯔꯥꯖꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯁꯛꯍꯦꯟꯅ ꯁꯤꯟꯊꯣꯏꯕꯤꯕꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤ ꯅꯤꯡꯊꯧꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯂꯩꯃꯁꯨ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯂꯤꯛꯂꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯤꯟꯊꯣꯏꯕꯤꯗꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯄꯪꯀꯞꯇ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯃꯍꯥꯛ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯃꯄꯥ ꯁꯣꯟꯕꯗꯨꯅ ꯀꯔꯝ ꯇꯧꯍꯧꯅꯤ ꯈꯟꯕꯗ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯍꯜ ꯑꯃꯅꯤ ꯊꯥꯗꯨꯅ ꯇꯣꯝꯕꯤ ꯍꯣꯏꯗ ꯄꯥꯎ ꯍꯥꯏꯗꯣꯛꯂꯝꯃꯤ ꯇꯣꯝꯕꯤꯗꯤ ꯁꯥꯎꯕꯗ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯣꯡꯈ꯭ꯔꯣ ꯍꯥꯏꯗꯅ ꯏꯟꯊꯣꯛꯂꯝꯃꯤ ꯅꯥꯎꯕ ꯄꯥꯡꯒꯜ ꯁꯣꯜꯂꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯩꯅ꯭ꯌꯥꯗꯥꯟ ꯄꯤꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯝꯗꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯔꯥꯖ ꯑꯃꯗꯤ ꯅꯤꯡꯊꯧꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯇꯣꯔꯦꯟ ꯃꯄꯥꯜꯗꯨꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯅꯍꯥꯟ ꯃꯥꯏꯕꯗꯨꯅ ꯄꯤꯔꯛꯈꯤꯕꯒꯤ ꯃꯟꯇ꯭ꯔꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨ ꯀꯧꯔꯝꯃꯤ ꯅꯨꯃꯤꯠꯇꯣ ꯂꯝꯇꯥꯏ ꯊꯥꯡꯖ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯃꯟꯇ꯭ꯔꯗꯨ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯍꯩꯅꯗꯕ ꯃꯅꯝ ꯀꯌా ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯝꯃꯤ ꯑꯅꯤꯗꯣ ꯃꯃꯤꯠ ꯀꯥꯗꯨ ꯎꯏꯁꯤꯜꯂꯒ ꯌꯥꯝꯅ ꯃꯑꯣꯡ ꯃꯥꯟꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯥ ꯍꯩꯅꯗꯕ ꯃꯅꯝ ꯀꯌا ꯐꯥꯎꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯂꯨꯕꯗꯗꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯗ ꯇꯨꯔꯦꯜ ꯃꯄꯥꯜꯗꯨꯗ ꯑꯉꯥꯡ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯆꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯅꯤꯗꯣ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯤꯅ ꯂꯥꯎꯗꯨꯅ ꯑꯃꯅ ꯑꯃꯗ ꯀꯣꯟꯁꯤꯟꯅꯩ ꯑꯀꯤꯕ ꯁꯛꯇꯝꯗꯣ ꯃꯨꯁꯤꯟ ꯃꯨꯕ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯐꯟ ꯆꯣꯡꯗꯨꯅ ꯂꯩ
Akiba saktamda musuk muwa macha kaya amasu fan chongduna lay. Rasa amadi ningthaudo kiman kibana kanna paisinaduna selakli. Mayumdabu yaurabadi haidana. Ras horagado thabet holaga hairakli. Aibu ngasi nupiga thidringai sibu taribro. Aina sagaluriba samayamsiga ima ai loi redana. Ningthau soragado wana holaga hairakli. Matung nausigi thabakse tawhaiba natin taw. Ai phajabiga pamjadri. Thajadu adum yadri pawlum jaragi. Rasna itaw sa ina di yamna kanna haijakibani tawruno haidana. Ai ngasidagi heloi sanabuga toli taw. Ningthau na ai sutok taw. Matang sida heloi sanaba itaw hairiba warisi mapung phana loisinjari. Warisi tabiru matungda mayamgi mot kamenda fungdok piram. Aroi boy na bika senbias na mayam kurum jari.